अहानब मक्तदा मणिपुरी वारी यूट्यूब चैनल असिदा वारी ताबिरिबा पुम्नमक्पु इकाय खुमनबु उच्चरी ngasi miyamda lanthoksagadoriba wari sigi mami tamthiraba thawai wari sibu khut thabirakliba ai bisingdi langlen thobi amadi amravati ahanba maktada writer singi maikaidagi thamjaba waro wari si ijaba matamda soikhiba lankhiba yawramlabasu pumnamakna puksel chauna ngakpigani wari si हिंगीबा नत्रगा लैखिद्रबा कनागुंबा मतगा करिगुंबा हिरम अमतदा मरी लेनजदे वाखलना सागतचबा वारी अमखकनि वारी सिदा सोइखिबा लानखिबा यावरसु सेमतोक जनबगी तंजादो मियामना पिनबियु फरे मयाम वारी सि मियामदा नौना खुदोल तमजरी क्लास 10 नमसुम 11 गी एग्जाम रिजल्ट आउट तौरबा मतुंग सेशन हौरमदागी एडमिशन तौनबा मतमनि चाखुमदा चाक थोंदुना लेरिबा ममा तंबासनागी मनाक्ता चंगलक्तुना खगरा डाइनिंग टेबल दगी चेयर मा चिंगथोक्तुना फमथै अदुगा तमना ममादा कौरे मा मचाना सुमना केसनरकपासिदा करिगुंबा मदी हाइरक्तोरे खंगबना खुमलमदे खगरास नमो अमुकसु मा हो इमा नुंगसिबी खगरास सनान जावबमदी तंफासनागी अमत यावजबा मचानुपानी पिकलिंगेदगी हौना मचाना सी पामी सी लेबियु हायबदा यादुनता लाकपने मपाना यारोयदबा थबक ओइरबदी ममादा हाना हायबने तंफासनाना मचागी मनाक्ता चंगसिलक्तुना मासु चियार अमा चिंगथोक्तुना फमथै कैदौरगे थोइबा खगरास नायरे ऐसु बोरिसोय मनी हुइने तंबे स्कूल दो अदुदा तमगेबा तंफासना इबुंगो नपाबुंगने यारकलोइदबा वादो हायरकनो इमादा सिदगी चथोक चसिन तौबा यारदि फबा मधुसु नते बोर्डिंग दा लेट्रदी यारो हेक्ता है मोइसु खगरासना अस इमा है नपा दा हाइखिगे फजना मसी हाइदुना तंफासना फुक हगोतखि अदु मागे थबुक तमु मखा तौखि खगरास मरेसु येलुद्रे करिसु हाइरमदना मागे रूमलोमदा मथक्ता कारे रूम की थोंग हांगबगा फमुंगदा फमते अदुगु निंगसिंगले मिकुपता बोरिस की एडमिशन तौमिनरुसि आइदुना मखोयनी पुन्ना लाकमिनबने बोरिसना एडमिशन तौरिंगे स्कूल दुगी अकोइबदो चटना चटना येंगले इंगना फजे मफमदो स्कूल दुगी ममांगलोमदा पुखरी मचा अमले पुखरी दुदा थरोसु साले स्कूल दुगी अवांग लोमदना गार्डन मचा मसुले फजबले मखल मखल क्या साले मखारोमदना नुपी अमसु नुपागी हॉस्टल सेपरेट ओइना थम्मे नुपारोंगिदना नाकंदा लफु मयाम अमा हौरी नुपीरोंगिदना लबुक लमांग ओइना नाकंदोले मथंग मथंग येंगदुना लाकपदा खगरास चलंबदगी खंगलेप लेपी तुंगदा कनागुंबा अमना इन्नरकपगी मवोंग अदुदा ओंथोक्तुना येंगलै अदु कनासु लेरमदे स्वाय स्वाय लावे मसागदो बोरिसु एडमिशन तौबा लोइरदुना खगरासबु कौ कौदुना थोक्लै बोरिसना ओय चल लावे यार खरे येंगदी असुम वारी साना साना थोलकपने तुंगलोमदगी दापोरेस खोंजेलदुदनीदो लैथोक्तुना येंगलै तमना ओइरमदुदा बोरिसदी ग्रोंग ग्रोंग हेक्ता चंगसिनखि
बोरिसना ए नंबू एडमिशन तौरेदायने तमना सुकुमले होय तौरे इमानबिसिगी तौबा लाक्मिनबने तमनाना पोइरे खंगनौ माने अइगी हाइदो मसी हाइदुना नोय पोइरेना अइगी मिंग पोइरे nganbi सोमगिदि खंगे तमनाना हाना हाइरे बोरिसु नोफेट तौरगा तमना माने अइना खगरास हाइदो खंगनौ तमनाना खगरास नंगसु सिदा तमसिदना पुन्ना बोरिसनम अदुनि अइना स्वाइरिनि यादे ngसाइदगी ngangnariba mayamdo taribra tadribra khangde poringan bid yengduna lairami asuk nungaina wakhal tawjaramba mutto mani khombagi ko lakpada loina kaikre sanan jawgunasu yarduna khagaras boarding da laidore mai mai boarding da changba hongnare room amada mi manga laigadabane hena laiba yaramde room number 9 da khagras boris noiten mani khomba amusna mokhoi manga laiba tar room number 11 dana saken kriti pakpa chingkhai nganba abinash mokhoi mangane masa masagi room gi token paiduna wari sa sadana ani do lai noiten saken hoiga tamin nagadra khanbane tamin nadrene mani khomana phatro sina lairik haiba marakta langaga lairik paba ya dena tongna du sharo yare bungo aphabarum na ngangi do loi khangi ko nangdi saen ga sungpun puning loi nokpu nungni nupi gi damakta masi haiduna yamna karimna ba matawutuna makun machindu khumduna noi mani khomana yare ngasai sai do waram mani nangna sida lai sibu चाबगा तुम्बगनी नुमित निनी हुमनी गिबु कोननी ने नंगना चारिदो ngसाइदे वारी सा सादन चंगले यौरे मखोइगी रूमसु यरुक्तुना थोंदो हांगलगा चंगले खगरासने ए लाबो फरे फरे दुदी नखोय मु तहौरो वारी से ओजा लादी हाइरो ngakta उइगेबा मनी खोमना ngसाइना लाइ सिगी थिबोंग जाउसिना चारगा खदांगजे पैरगा चटलैबैनि थेंगिजे बोरिसनम यारेदा नोय अनिगिदो हौरक्लनु nga पोथारो यारेको नुंगथिलगी पुंग हुम तारकपदाइदा तमनागा पोइरिगसु बोर्डिंग दे यौरक्ले क्लास 11 नि अंगांग अमना कौरे चे पोइरेंगामबिना हाउ मालेम सुहंगले चे होय सिदा लैदोरब्रो पोइरेंगामबिना खुमे होय लैदोइने मालेम खंगनवो अइगी इमानबिनी ममिंगना तमनाना हाय अदुदी मालेम नोय चे पोइरे इबानी चंगगे पोचैसु लोइसिनदौबो याम वाले मालेमसु तपना खुमले होय असी हाइदुना अनीदो चटपा हौख्रे तुंगदगी कनानोमना कौरी ओय लेरिमलिबा मिदु उबदा मालेम नोफेट तवे मंगालना कना येंगिनो मालेमना अखोय लेकाइगी चेचे मगा वारी सारंबने अदो नंग रूम नंबर क्या तारगे अइरो रूम नंबर 8 नंगदी अइसु 8 मंगाल ओ होय होय चंगो दुदी
ꯑꯩꯁꯨ ꯆꯪꯉꯒꯦ ꯃꯥꯂꯦꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯃꯉꯥꯜꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯝꯅꯥꯒ ꯄꯣꯏꯔꯩꯒꯁꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯄꯨꯡ 4 ꯇꯥꯔꯛꯀꯗꯧꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅ ꯇꯝꯅꯥ ꯑꯩꯗꯤ ꯇꯜꯂꯤꯉꯣ ꯔꯨꯝ ꯑꯃꯗ ꯃꯤ 5 ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯅ 4 ꯇꯝꯅꯥꯅ ꯐꯠꯇ꯭ꯔꯣ ꯁꯤꯅ ꯀꯣꯝꯁꯨ ꯀꯣꯝꯃꯅꯤ ꯑꯗꯣ ꯂꯟꯊꯣꯏꯒꯤ ꯔꯨꯝ ꯄꯨꯟꯗꯣꯏꯁꯦ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯃꯥꯒ ꯄꯨꯜꯂꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯇꯝꯅꯥ ꯃꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯕꯨꯠ ꯇꯝꯅꯩ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯩ ꯆꯨꯝꯖꯥꯠꯂꯣ ꯇꯝꯅꯥꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯄꯜꯂꯛꯀꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯨꯝꯕ ꯌꯥꯔꯣꯏ ꯇꯟꯖꯥꯗꯨꯃꯛꯇꯗ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯛꯏ ꯇꯞꯅ ꯃꯇꯧ ꯑꯗꯨꯗꯅꯤꯗꯣ ꯁꯣꯏ ꯂꯥꯎꯈ꯭ꯔꯦ ꯃꯤꯍꯨꯜꯒ ꯌꯥꯎꯗ꯭ꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕꯤꯗꯤ ꯀꯔꯥꯏꯗꯩꯅꯣ ꯖꯒꯠꯀꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯁꯣꯜꯂꯦ ꯀꯥꯆꯤꯜ ꯂꯥꯏꯃꯨ ꯐꯥꯎꯕ ꯁꯨꯔꯦ ꯀꯤꯃꯟꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯅꯤꯃꯛ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯃꯈꯣꯟ ꯀꯔꯤꯁꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯂꯛꯏ ꯇꯝꯅꯥ ꯂꯟꯊꯣꯏꯅ ꯊꯣꯡꯖꯤꯟꯗ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯝꯅꯥꯅ ꯑꯣꯏꯃꯥ ꯑꯁ ꯃꯤꯍꯨꯜꯒꯁꯦ ꯌꯧꯏꯍꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯉꯥꯟꯕꯤꯒꯤ ꯃꯀꯣꯛꯇ ꯏꯜꯂꯒ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯁꯤ ꯅꯨꯄꯤꯁꯤꯅ ꯕꯨꯠ ꯄꯜꯂꯛꯏꯅꯤ ꯂꯟꯊꯣꯏꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯀꯤꯕꯨ ꯀꯤꯅꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯄꯣꯠꯆꯩꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦ ꯍꯣꯏ ꯑꯁꯣꯝꯗꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯔꯤ ꯆꯞ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯣꯏꯇꯦꯟꯗꯣ ꯃꯅꯤ ꯈꯣꯝꯕꯅ ꯌꯥꯔꯦꯗ ꯈꯔ ꯆꯥꯔꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯈꯨꯆꯥꯗꯨꯅꯅꯦ ꯅꯣꯏꯔꯒ ꯇꯦꯜꯂꯤꯗꯣ ꯍꯩꯕꯨ ꯍꯩꯔꯤꯅꯦ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯌꯥꯝ ꯆꯥꯟꯅꯔꯤ ꯅꯣꯏꯇꯦꯟ ꯉꯥꯡꯂꯤꯕꯗꯣ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯈꯨꯝꯗꯦ ꯀꯔꯤꯁꯨ ꯃꯅꯤ ꯈꯣꯝꯕꯅ ꯑꯃꯨꯛꯁꯨ ꯊꯤꯕꯣꯡꯖꯥꯎ ꯅꯪ ꯁꯥꯔꯅ ꯆꯦꯛ ꯂꯥꯛꯄꯗ ꯐꯥꯔꯗꯤ ꯅꯃꯤꯠꯇ ꯑꯪꯀꯜ ꯆꯤꯞ ꯂꯦꯁꯀꯥꯗꯣ ꯃꯊꯪ ꯎꯖꯅꯤ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯅꯣꯏꯇꯦꯟꯅ ꯃꯌꯥꯗꯣ ꯀꯥꯊꯣꯔꯛꯄ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯤ ꯃꯈꯨꯠ ꯍꯣꯝꯕ ꯁꯥꯎ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯍꯥꯏꯗꯅ ꯂꯥꯛꯅꯔꯤ ꯃꯅꯤ ꯈꯣꯝꯕꯅ ꯑꯃꯨꯁꯅꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯆꯣ ꯉꯁꯥꯏꯗꯒꯤ ꯕꯣꯔꯤꯁꯀ ꯅꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯐꯕ ꯁꯥꯕꯗꯣ ꯋꯥꯔꯝꯃꯅꯤ ꯕꯣꯔꯤꯁꯅ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯕ ꯑꯃꯨꯁꯅꯥꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤ ꯈꯣꯝꯕꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯍꯥꯡꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯒ ꯀ꯭ꯔꯤꯇꯤꯒ ꯑꯣꯏꯔꯝꯃꯤ ꯁꯛꯍꯦꯟ ꯌꯥꯎꯔꯛꯄꯗꯨꯗ ꯃꯅꯤ ꯈꯣꯝꯕꯗꯤ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤ ꯕꯣꯔꯤꯁꯅ ꯅꯣꯏ ꯔꯨꯝ ꯅꯝꯕꯔ 11ꯗ ꯇꯥꯏ ꯍꯥꯏꯅꯦ ꯁꯥꯔꯅ ꯁꯥꯔ ꯎꯔꯗꯤ ꯆꯩ ꯆꯥꯖꯅꯤ ꯅꯣꯏ ꯑꯅꯤꯅ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯈꯒꯔꯥꯖꯀꯤ ꯃꯅꯥꯛꯇ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯀ꯭ꯔꯤꯇꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯂꯥꯎꯁꯤꯜꯂꯤ ꯌꯥ ꯑꯃꯗꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯅꯤ ꯀ꯭ꯔꯤꯇꯤ ꯑꯣꯏꯔꯝꯕꯗꯨꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯇꯝꯃꯗꯣꯏꯔꯣ ꯀ꯭ꯔꯤꯇꯤꯅ ꯇꯝꯃꯗꯣꯏꯅꯤ ꯅꯪ ꯅꯊꯟꯇ ꯇꯝꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯒꯤꯔꯤ ꯇꯛꯏꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯟꯅ ꯑꯗꯨꯝ ꯇꯝꯃꯤꯟꯅꯔꯛꯂꯒ ꯑꯩ ꯍꯦꯛꯇ ꯀꯥꯎꯈꯤꯕ ꯌꯥꯕꯣ ꯅꯠꯇꯦ ꯅꯪꯅ ꯁꯛꯍꯦꯟꯅ ꯀ꯭ꯔꯤꯇꯤ ꯂꯥꯛꯑꯣ ꯊꯣꯛꯑꯁꯦ ꯁꯥꯔ ꯂꯥꯛꯑꯅꯤ ꯆꯩ ꯑꯃꯨꯛ ꯆꯥꯅꯤ ꯆꯠꯁꯦ ꯀ꯭ꯔꯤꯇꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ ꯃꯅꯤ ꯈꯣꯝꯕꯅ
ꯁꯛꯁꯤꯒ ꯄꯨꯡ 5ꯗꯒꯤ 8 ꯐꯥꯎꯕ ꯔꯨꯝ ꯑꯆꯧꯕ ꯑꯃꯗ ꯕꯣꯏꯁ ꯑꯃꯁꯨꯡ ꯒꯔꯜꯁꯀꯤ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ꯫ ꯄꯨꯡ 8 ꯇꯥꯕꯒ ꯆꯥꯛ ꯆꯥꯅꯕ ꯋꯥꯔꯗꯦꯟꯅ ꯀꯧꯔꯛꯇꯨꯅ ꯃꯍꯩ ꯀꯨꯝꯊꯅꯔꯦ꯫ ꯇꯝꯅꯥꯒ ꯂꯟꯊꯣꯏꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯥꯎꯕꯤꯅ ꯀꯧꯔꯛꯏ꯫ ꯂꯟꯊꯣꯏ, ꯇꯝꯅꯥ ꯑꯅꯤꯗꯨꯁꯨ ꯎꯔꯦ꯫ ꯅꯥꯎꯕꯤꯒ ꯁ꯭ꯋꯤꯇꯤꯒꯅ ꯂꯦꯞꯂꯤꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ꯫ ꯇꯝꯅꯥꯅ ꯍꯪꯂꯛꯏ, ꯅꯣꯏꯒꯤꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯒꯦ? ꯔꯨꯝ ꯅꯝꯕꯔꯅ ꯀꯌꯥꯗꯅꯣ? ꯁ꯭ꯋꯤꯇꯤꯅ, ꯑꯩꯈꯣꯏꯒꯤꯔꯣ? ꯔꯨꯝ ꯅꯝꯕꯔ 19ꯗ꯫ ꯅꯣꯏꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯒꯦ? ꯇꯝꯅꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ 4 ꯈꯛꯇꯅꯦ꯫ ꯑꯩꯅꯦ, ꯂꯟꯊꯣꯏꯅꯦ, ꯂꯤꯂꯤꯅꯦ, ꯑꯗꯨꯒ ꯄꯣꯏꯔꯩꯅꯦ꯫ ꯔꯨꯝ ꯅꯝꯕꯔ 16ꯗ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ, ꯑꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯋꯤꯇꯤꯅꯦ, ꯑꯩꯅꯦ, ꯂꯟꯆꯦꯟꯕꯤꯅꯦ, ꯑꯅꯤ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤ, ꯀꯅꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯒ ꯂꯤꯂꯤꯒꯁꯨ ꯃꯈꯨꯠ ꯁꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁ꯭ꯋꯤꯇꯤ ꯎꯕꯗ ꯂꯤꯂꯤꯗꯣ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗꯅꯣ? ꯁ꯭ꯋꯤꯇꯤꯅ, 19ꯗ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯂꯤꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯣꯜꯂꯝꯕꯗꯣ ꯁꯠ ꯊꯥꯗꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯥꯎꯕꯤꯅ, ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ? ꯁ꯭ꯋꯤꯇꯤꯅ, ꯔꯨꯝ ꯅꯝꯕꯔ 19ꯗꯣ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯨꯗ ꯂꯩꯒꯦꯅ ꯋꯥꯔꯗꯦꯟꯗ ꯒꯤꯔꯤ ꯇꯛꯏꯅꯦ꯫ ꯁ꯭ꯋꯤꯇꯤꯅ, ꯅꯨꯡꯉꯥꯏꯅꯤꯅ ꯇꯧꯕꯅꯦ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ, ꯂꯧꯕꯨꯛꯁꯨ ꯂꯩ, ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯅꯨꯡꯉꯥꯏꯅꯤꯅ ꯇꯧꯕꯅꯤꯗ꯫ ꯍꯩꯅꯧꯁꯨ ꯆꯥ ꯌꯥꯔꯦ꯫ ꯁ꯭ꯋꯤꯇꯤꯅ, ꯀꯩꯅꯣꯝ ꯍꯪꯂꯛꯀꯦ ꯇꯧꯕ ꯅꯥꯀꯟꯗꯒꯤ ꯋꯥꯔꯗꯦꯟꯅ, ꯑꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯋꯥꯏꯗꯨꯗ? ꯄꯨꯟꯁꯤꯜꯂꯒ ꯁꯠ ꯆꯠꯂꯨ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯡ 12 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯦ ꯑꯃꯨꯛ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯏꯊꯣꯛꯅꯈ꯭ꯔꯦ ꯑꯃꯒ ꯑꯃꯒ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯄꯨꯡ 9:30ꯗꯒꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ꯫ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯋꯥꯔꯗꯦꯟ ꯑꯃꯃꯝꯅ ꯁꯪꯉꯤ꯫ ꯌꯥꯏꯈꯣꯝꯕꯅ, ꯃꯤꯁ ꯉꯥꯟꯊꯣꯏ, ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ, ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯤ꯫ ꯉꯥꯟꯊꯣꯏꯅ, ꯍꯣꯏ ꯁꯥꯔ, ꯃꯃꯥꯡꯗ ꯁꯥꯇ꯭ꯔ ꯐꯦꯜ ꯑꯣꯏꯕꯗꯣ ꯌꯥꯝ ꯌꯥꯎꯏ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯌꯦꯡꯁꯤꯟꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯡ 12 ꯇꯥꯔꯛꯂꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯔꯦ꯫ ꯂꯟꯊꯣꯏ, ꯇꯝꯅꯥ, ꯄꯣꯏꯔꯩ, ꯂꯤꯂꯤ ꯃꯈꯣꯏ 4ꯁꯨ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅ, ꯂꯤꯂꯤ, ꯅꯪꯅ ꯉꯁꯥꯏ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯔꯨꯝ ꯅꯝꯕꯔ 19ꯗ ꯂꯩ ꯍꯥꯏꯔꯒ ꯈꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯂꯟꯊꯣꯏꯅꯁꯨ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯂꯤꯂꯤꯅ ꯈꯨꯝꯃꯛꯏ, ꯀꯩꯁꯨ ꯅꯠꯇꯦ, ꯌꯥꯔꯦ, ꯂꯥꯛꯑꯣ꯫ ꯇꯝꯅꯥꯅ ꯑꯃꯨꯛ, ꯍꯥꯏꯁ, ꯋꯥ ꯑꯃ ꯂꯩꯔꯦ, ꯍꯥꯏꯔꯧꯗ ꯅꯨꯄꯤ꯫ ꯂꯤꯂꯤꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯂꯟꯊꯣꯏꯅ ꯈꯨꯝꯃꯛꯏ, ꯍꯣꯏꯅꯦ, ꯍꯥꯏꯔꯣꯏꯕ꯫ ꯂꯤꯂꯤꯗꯣ ꯆꯠꯅ ꯍꯥꯏꯔꯛꯏ ꯇꯞꯅ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯆꯦꯆꯦ ꯑꯃ ꯂꯩꯌꯦ, ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯝꯃꯤ, ꯍꯟꯗꯛ 12 ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯣꯔꯗꯤꯡꯁꯦ ꯇꯝꯅꯩꯌꯦ, ꯔꯨꯝ ꯅꯝꯕꯔ 19ꯗꯅ ꯍꯦꯟꯕꯅꯦꯌꯦ꯫ ꯄꯣꯏꯔꯩꯅ, ꯌꯥꯔꯦ, ꯂꯦꯞꯄꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯉꯥꯟꯕꯤꯗꯣ ꯒ꯭ꯔꯣꯡ ꯔꯨꯝ ꯌꯧꯅꯕ ꯆꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯏ, ꯒ꯭ꯔꯣꯡ꯫ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯟꯊꯣꯏꯅ, ꯑꯁ, ꯅꯪꯁꯨꯕ, ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯍꯥꯏꯒꯦꯗꯦ꯫ ꯂꯤꯂꯤꯅ, ꯅꯣꯏꯅ ꯍꯥꯏꯔꯛꯑꯣꯅ ꯒ꯭ꯔꯤ ꯇꯛꯏ ꯅꯠꯇ꯭ꯔꯥ? ꯇꯝꯅꯥꯅ ꯑꯃꯨꯛ, ꯌꯥꯔꯦꯁꯦ, ꯇꯨꯝꯃꯁꯤ, ꯑꯃꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦ, ꯀꯤꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ꯫ ꯄꯨꯡ 11:30 ꯇꯥꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯅꯣꯏꯇꯦꯟꯗꯣ
अंकल चिप अमु पुथोक्तुना चारी खगरासना बोरिस नोई हेरोइन की ममानबीदो पोइरेदो आई ngau ke tawi ko borisna aina khalleba nangna ma ubuga kainom tawina koyu kaino ai haige tamnada khagrasna ngaiko hair khinomu sar hoidaga haidoga chai chabado talleba khara leraga haige mani khomasu amuk yausilai e bai koshillu kaino fajarade chance mangjani amusnan tumnar sida pungse barota dore noiten mani di nupi gi wari panba ya bonate wahidu tabda mani khomba phamung de phuk hogulal kayeba hojiki do masi haidun noiten ni masamdo phoire amutsu hogulal hera mi usittaba borisna kaino tauri dubo khagrasna khame borisbo khamnu kumai yenge mapandagi laure oi room number 9 kaino tauri dubo tumdriba hojik phawa khonjel duda khangboi lakbai makhoi mari phamung de hipthaduna phaijup chingkhanar tumthakre असोमदसु वरी नुंगाइरी सएना मागी मनी खोंबा हाबदो अमुक्तंगदी फुनिंख्रेदा पाकपना होय आइसुने अमुक्तंग पुल्लगा फुनगदबने अविनाशना ए कृतिया नंगा खगरास कसे करम कांदगी खंगनरिनो कृतिना पिकलिंगैदगी अदुम तमिनरी मोइदगा चतना याम तविदा खगरास होगी बाबादो तंफा होटल की ओनर ने अखोई बाबागसु बिजनेस तौमिनरी याम लुना तिने मोइ मागा अखोई मागसु लेसारिङैदगी तिनर पोइजानी अदुगी हौजिक फाउबा अदुम पुल्ले खगरासना हंदकसिदा तमलनी हाइबदि आइसु चलेसिनी चिंखै गानबना होई फरे तुमनब तौरसे पुंग बारोगा मिनट 3 चले असुमना वारी सानरमलगा तुमथख्रे मोइसु पोइरिंगान बिदि तुम्बा यारमदे किजबना नाकल अमदमु ओन ओंथा ओंजन तौदुना ले तंजादुदा मपानदा कनागुंबा मना चटपगी मखोल तारे मतौदुदा हुमांग कांबा हौरकले मादे लंथोइदा तपना कौई लंथोय ताब्रो अहुमदुदी इसीसिना तुमथख्रे मची लेंगक्ट्रे पोइरेंगान बिदि कीबना असुमजु हेंजिलकपना मसादो थक्तंगनी फैजुमना मकोक्ता कुपसंदुना तुम्बा थेमख्रे अयुकी पुंग मंगा ताबदाइदा वार्डियन रूम खुदिंगी थोंग थिल हगुतनबा लंथोइन अस तमनालाइदौना मीना नुंगाइना तुमलि कानसिदा तमनाना पोइरे हगुलोसे वार्डियना चैरानी सी हाइदुना मसा सेंथोकपा चनख्रे दीदीना हगुलकपदा कनामता लैरमद्रे मथंता सोंजे हिंचाबी हमसे हौदोमदेब नुंगाइनी पुंग मंगा मखाई ताबगा ब्रेकफास्ट पीजे नंगहौद्रब छात्रसिंगदी अदुम तोकपिनी पुंग 3 मखाई फावबदा लाइक पाहलगा पुंग 9 दगी ड्रेस अप तहोले स्कूल चटनबा थार पेरोड लोइबगा 15 मिनट्स की ब्रेक अमा थाय तमनागा लंथोइगसु मखुत समनदुना थोगले पोइरेदी क्लास ता लिलीगा बायोगे क्वेश्चन आंसर सेमदुना लेहवे बोरिसना तमना सिदा लाओ लंथोइन ए कनानो सिना हाइस
ꯄꯣꯏꯔꯩꯅ ꯅꯪꯒꯤ ꯑꯃ ꯂꯩꯕꯅꯦꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯥꯜꯂꯤꯗ꯫ ꯇꯝꯅꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯝꯅꯥꯅ ꯀꯩ ꯍꯥꯏꯒꯦ? ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯏ, ꯑꯃ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯣ ꯍꯣꯔꯦꯟ 30 ꯃꯤꯅꯠꯁꯀꯤ ꯕ꯭ꯔꯦꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯅꯪꯒ ꯂꯥꯛꯃꯤꯟꯅꯧ ꯒꯥꯔꯗꯦꯟꯁꯤꯗ꯫ ꯀꯩꯒꯤ? ꯑꯣ ꯈꯥꯒꯔꯥꯖꯅ ꯀꯩꯅꯣꯝ ꯍꯥꯏꯅꯦꯌꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯒ ꯃꯅꯤꯈꯣꯝꯕ ꯍꯣꯏꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯊꯣꯛꯂꯛꯏ꯫ ꯈꯥꯒꯔꯥꯖꯅ ꯇꯝꯅꯥ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯁꯛꯍꯦꯟꯅ ꯕꯣꯔꯤꯁ ꯅꯣꯏ ꯁꯥꯔꯣ? ꯋꯥꯅ ꯑꯃꯗ ꯍꯥꯏꯖꯔꯕꯁꯨ ꯃꯤꯠꯌꯦꯡꯗꯤ ꯂꯟꯊꯣꯏꯗꯅꯤ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯟꯊꯣꯏꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ, ꯆꯪꯉꯒꯦ ꯑꯩꯈꯣꯏ꯫ ꯕꯣꯔꯤꯁꯅ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯇꯝꯅꯥ ꯊꯣꯛꯂꯛꯎꯀꯣ ꯑꯁꯤꯗ ꯍꯣꯔꯦꯟ꯫ ꯇꯝꯅꯥꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯈꯣꯝꯕꯅ ꯌꯥꯏꯍꯦ, ꯃꯃꯥꯟꯅꯕꯤꯁꯦ ꯐꯖꯩꯅꯦ꯫ ꯁꯛꯍꯦꯟꯅ ꯑꯃꯨꯛ ꯆꯠꯂꯣꯍꯦ ꯅꯇꯩꯃꯅꯤ ꯌꯦꯠꯂꯅꯨ ꯍꯟꯗꯛꯇꯤ꯫ ꯃꯅꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯛꯍꯦꯟ ꯅꯪ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯄꯥꯝꯃꯤ? ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯦ ꯀꯩꯒꯤꯅꯣꯕ? ꯅꯪꯂꯣ ꯑꯩꯔꯣ? ꯕꯣꯔꯤꯁꯅ ꯑꯁ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯨ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯅꯣꯏꯇꯦꯟ ꯑꯃꯨꯛ ꯑꯗꯨꯅꯤ ꯁꯛꯁꯤꯡꯁꯤꯒ꯫ ꯁꯛꯍꯦꯟꯅ ꯐꯖꯔꯦ ꯅꯪꯗꯤ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯅꯤꯈꯣꯝꯕꯅ ꯑꯃꯨꯛ ꯅꯣꯏꯇꯦꯟ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯏꯇꯦꯟ ꯑꯃꯨꯛ ꯈꯨꯝꯃꯤ, ꯅꯨꯄꯤ ꯈꯣꯝꯕ, ꯂꯩꯕꯥꯛ ꯈꯣꯝꯕ, ꯃꯧ ꯈꯣꯝꯕ, ꯁꯟꯊꯤ ꯈꯣꯝꯕ꯫ ꯅꯥꯀꯟ ꯑꯃꯗꯅ ꯆꯤꯡꯈꯩꯉꯥꯟꯕꯒ ꯀ꯭ꯔꯤꯇꯤꯒꯁꯨ ꯀꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀ꯭ꯔꯤꯇꯤꯅ ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯇꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯅꯔꯛꯏ꯫ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯂꯣꯏꯗꯨꯅ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕꯈꯩꯅ ꯕꯣꯔꯗꯤꯡꯗ ꯆꯪꯅꯔꯛꯏ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯕꯣꯔꯤꯁꯅ ꯍꯪꯂꯛꯏ, ꯈꯥꯒꯔꯥꯖ ꯀꯩ ꯍꯥꯏꯅꯔꯒꯦ? ꯀ꯭ꯔꯤꯇꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯌꯥꯒꯦ ꯇꯧꯔꯦꯌꯦ, ꯈꯟꯈꯤꯒꯦꯅ ꯍꯥꯏꯔꯛꯏꯌꯦ꯫ ꯁꯛꯍꯦꯟꯅ ꯑꯃ ꯂꯟꯊꯣꯏꯗꯨꯗꯤ ꯑꯩꯒꯤ ꯍꯥꯏꯅꯕꯤꯌꯨꯀꯣ ꯕꯣꯔꯤꯁ꯫ ꯅꯣꯏꯇꯦꯟ ꯈꯨꯝꯃꯤ, ꯃꯅꯤ ꯇꯥꯔꯗꯤ ꯁꯤꯔꯅꯤ ꯅꯪ, ꯃꯋꯥ ꯂꯧꯗꯦ꯫ ꯐꯥꯛꯄꯅ ꯑꯣ ꯃꯇꯨꯁꯨ ꯂꯧꯗꯤꯌꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯄꯥꯛꯄꯅ ꯅꯣꯏꯒꯤ ꯃꯅꯤꯗꯣ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦ, ꯕꯣꯔꯤꯁ ꯂꯩꯕꯒꯤ ꯀꯩꯁꯨ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯉꯁꯤꯁꯨ꯫ ꯁꯛꯍꯦꯟꯅ ꯑꯃꯨꯛꯇꯪꯗꯤ ꯐꯨꯗꯣꯏꯅꯦ ꯑꯩꯅ꯫ ꯈꯥꯒꯔꯥꯖꯅ ꯌꯥꯔꯦꯍꯦ, ꯇꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯅꯤ ꯏꯕꯥꯅꯤꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯖꯧꯅꯦ꯫ ꯑꯁꯣꯝꯗꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯂꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ꯫ ꯇꯝꯅꯥꯅ ꯄꯣꯏꯔꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯈꯥꯒꯔꯥꯖꯅ? ꯑꯣ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯑꯩ? ꯂꯟꯊꯣꯏꯅ ꯑꯃꯨꯛ ꯀꯩ ꯈꯨꯝꯂꯝꯃꯤ ꯅꯪꯗꯤ? ꯂꯤꯂꯤꯅ ꯑꯃꯨꯛ ꯌꯥꯔꯦꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯄꯣꯏꯔꯩꯅ ꯍꯥꯏꯔꯤ, ꯀꯩꯅꯣꯗ ꯁꯣꯅꯣꯁꯤꯡꯁꯤꯗꯤ꯫ ꯇꯝꯅꯥꯅ ꯍꯥꯏꯔꯣꯅꯦ ꯑꯁ꯫ ꯄꯣꯏꯔꯩꯉꯥꯟꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯋꯥ ꯑꯃ ꯍꯥꯏꯗꯨꯒꯤ ꯃꯌꯥ ꯀꯥꯊꯣꯔꯛꯄꯒ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯇꯝꯅꯥ ꯅꯣꯏꯗꯤ ꯉꯔꯥꯡ ꯑꯩꯅ ꯀꯧꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯄꯥꯟꯗ ꯀꯅꯥꯅꯣꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯂꯟꯊꯣꯏꯗꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ, ꯆꯠꯂꯣꯍꯦ ꯀꯗꯥꯏꯗꯩꯅꯣ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧꯋꯣ꯫ ꯂꯤꯂꯤꯅ ꯑꯁ ꯑꯩꯗꯤ ꯁꯨꯝ ꯇꯜꯂꯛꯇꯣꯔꯦ ꯑꯗꯨꯗꯤ, ꯍꯥꯟꯅꯒꯤ ꯈꯔ ꯀꯤꯕꯅꯦ꯫ ꯂꯟꯊꯣꯏꯅ ꯐꯩ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯨꯝꯗꯕꯤ ꯌꯦꯡ ꯇꯥꯔꯦ꯫ ꯇꯝꯅꯥꯁꯨ ꯍꯣꯏ ꯌꯦꯡꯉꯁꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯝꯐꯥꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯍꯣꯏ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤꯅ ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯅ ꯆꯠꯄꯤꯔꯁꯤ꯫ ꯁꯅꯥꯔꯩꯁꯨ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯕꯣꯔꯤꯁꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ
ꯃꯤꯃꯤ ꯄꯨꯔꯛꯑꯣꯁꯤꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯃꯥꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯝꯐꯥꯁꯅꯥꯅ ꯁꯥꯟꯅꯔꯩ ꯀ꯭ꯔꯤꯇꯤꯒꯤ ꯃꯃꯥ ꯀꯣꯜ ꯇꯧꯔꯛꯏ, ꯑꯝꯇ ꯄꯥꯏꯒꯦꯀꯣ, ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯦ꯫ ꯃꯦꯝꯊꯣꯏꯅꯤ, ꯇꯝꯐꯥ ꯍꯌꯦꯡꯗꯤ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ? ꯇꯥꯗꯅ ꯆꯠꯇꯣꯏꯔꯣ ꯅꯪꯅ ꯆꯠꯇꯣꯏꯔꯣ? ꯇꯝꯐꯥꯁꯨ ꯈꯨꯝꯃꯦ, ꯁꯅꯥꯔꯩꯁꯨ ꯄꯥꯏꯔꯤꯕꯅꯤ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯁꯤꯗꯅ, ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ꯫ ꯃꯦꯝꯊꯣꯏꯅꯤ, ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯕꯁꯦ꯫ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ꯫ ꯃꯅꯤ ꯈꯣꯝꯕꯅ ꯅꯨꯄꯤꯔꯣꯝꯒꯤ ꯃꯤꯁ ꯉꯥꯟꯊꯣꯏꯁꯨ ꯎꯗꯦ, ꯂꯦꯇꯔꯁꯦ ꯍꯦꯛꯇ ꯂꯪꯁꯤꯟꯈ꯭ꯔꯒꯦ꯫ ꯁꯛꯑꯦꯅ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯅꯪ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯗꯣ ꯂꯟꯊꯣꯏ ꯇꯝꯅ ꯂꯪꯁꯤꯟꯈꯤ꯫ ꯀꯔꯤꯅꯣꯃ ꯂꯥꯏꯔꯤꯛ ꯃꯊꯛꯇ ꯇꯥꯔꯛꯄꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯃꯔꯤꯗꯨ ꯌꯦꯡꯅꯩ꯫ ꯂꯟꯊꯣꯏꯅ ꯃꯉꯛꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯤꯂꯤꯅ ꯇꯨ ꯑꯥꯗ ꯆꯩꯇꯦꯛ ꯃꯥꯟꯕ ꯑꯃ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯕ ꯇꯧꯔꯤꯁꯦ꯫ ꯂꯟꯊꯣꯏꯅ ꯁꯛꯁꯤꯒ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯗꯣ ꯗꯁꯕꯤꯟꯗ ꯂꯪꯁꯤꯟꯈꯤ꯫ ꯇꯝꯅꯥꯅ ꯀꯩꯅꯣꯍꯦ ꯅꯪꯁꯨ, ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯑꯁꯣꯝꯗꯅ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯎꯕꯗ ꯁꯛꯑꯦꯅ ꯄꯦꯜꯂꯤ ꯄꯦꯜꯂꯤ꯫ ꯃꯅꯤ ꯈꯣꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯦ, ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯟꯅꯔꯛꯏ꯫ ꯁꯛꯑꯦꯟꯗꯤ ꯕꯤꯠ ꯑꯃꯗ ꯂꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯤꯕꯒ ꯈꯪꯗꯕ ꯃꯈꯩ ꯆꯪꯁꯤꯜꯂꯦ꯫ ꯃꯅꯤ ꯈꯣꯝꯕꯁꯨ ꯆꯪꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯕꯣꯔꯤꯁꯅ ꯑꯁ ꯌꯥꯔꯛꯑꯣꯏꯕ, ꯂꯟꯊꯣꯏ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯣꯅꯣ ꯆꯨꯕꯅꯦꯕ꯫ ꯁꯛꯑꯦꯟꯅ ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯁꯛꯑꯦꯟ, ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ? ꯈꯨꯗꯛꯇ ꯈꯨꯄꯥꯛꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯋꯥ ꯍꯪꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯌꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯑꯦꯟ ꯌꯥꯏꯈꯣꯝꯕꯒꯤ ꯆꯩ 2ꯔꯛꯇꯤ ꯆꯥꯔꯨꯔꯦ, ꯃꯈꯨꯠ ꯅꯥꯜꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯗ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤ꯫ ꯄꯥꯛꯄ, ꯀ꯭ꯔꯤꯇꯤ, ꯑꯕꯤꯅꯥꯁꯇ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ꯫ ꯃꯅꯤꯗꯤ ꯅꯣꯛꯄ ꯈꯥꯡꯍꯧꯏ꯫ ꯑꯕꯤꯅꯥꯁꯅ ꯑꯗꯨꯗꯤ ꯕꯥꯏ ꯆꯪꯉꯒꯦꯀꯣ ꯑꯩꯈꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯔꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯉꯔꯥꯡ ꯄꯣꯏꯔꯩꯅ ꯉꯥꯡꯂꯤꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯅꯕ ꯉꯥꯏꯔꯤ꯫ ꯂꯤꯂꯤꯅ ꯅꯪ ꯉꯁꯥꯏꯒꯤꯗꯣ ꯑꯝꯇ ꯀꯣꯛ ꯌꯥꯕꯤꯒꯦꯗꯤ ꯍꯥꯏꯗꯦ ꯂꯟꯊꯣꯏ꯫ ꯂꯟꯊꯣꯏꯅ ꯑꯃꯨꯛ ꯅꯪ ꯍꯦꯛ ꯀꯣꯏꯔꯨꯔꯣ꯫ ꯄꯣꯏꯔꯩꯅ ꯂꯟꯊꯣꯏ ꯇꯨꯝꯃꯁꯤꯕ, ꯑꯩ ꯀꯤꯖꯔꯦꯕ ꯌꯥꯝ꯫ ꯇꯝꯅꯥꯅ ꯑꯃꯨꯛ ꯑꯁ ꯇꯨꯝꯃꯁꯤꯁꯦ, ꯃꯥ ꯌꯥꯝ ꯀꯤꯔ ꯃꯥꯜꯂꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯄꯨꯡ 11:49 ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯉꯔꯥꯡꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯔꯛꯂꯦ꯫ ꯄꯣꯏꯔꯩꯅ ꯇꯝꯅꯥ ꯑꯣꯏ ꯍꯧꯔꯦ ꯇꯨ, ꯍꯧꯒꯠꯂꯨꯁꯦ꯫ ꯇꯝꯅꯥ ꯁꯧꯒꯠꯂꯛꯏ꯫ ꯉꯁꯤꯗꯤ ꯇꯥꯔꯦ ꯃꯥꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯁꯨꯝ ꯇꯥꯕꯗ ꯔꯨꯝ ꯅꯝꯕꯔ 15ꯗꯩꯅ 19 ꯐꯥꯎꯕ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯄꯣꯏꯔꯩ ꯉꯥꯟꯕꯤꯅ ꯂꯤꯂꯤ, ꯂꯟꯊꯣꯏ꯫ ꯄꯣꯏꯔꯩꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯛꯄꯒ ꯃꯄꯥꯟꯗ ꯆꯠꯂꯝꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯔꯨꯝ ꯃꯄꯥꯗ ꯆꯞ ꯂꯦꯞꯈꯤ꯫ ꯇꯝꯅꯥꯅ ꯄꯣꯏꯔꯩ ꯉꯥꯟꯕꯤꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ, ꯊꯦꯝꯗꯨꯅ ꯇꯨꯝꯃꯨ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯕꯨ ꯇꯨꯝꯃꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯇꯝꯅ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔ, ꯑꯗꯨꯕꯨ ꯀꯤꯖꯩ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯌꯦꯡꯂꯨꯔꯒꯦ ꯈꯟꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯀꯤꯗꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯄꯤ꯫
ꯄꯨꯡ 12:03 ꯆꯠꯂꯛꯄꯗ꯭ꯋꯥꯏꯗꯅꯤ ꯍꯟꯗꯛꯇꯤ ꯌꯦꯡꯂꯨꯔꯒꯦ ꯈꯟꯅ ꯑꯃꯨꯛ ꯇꯞꯅ ꯊꯣꯛꯂꯛꯏ ꯔꯨꯝꯒꯤ ꯕ꯭ꯂꯕ ꯑꯗꯨꯁꯨ ꯍꯥꯏꯕ ꯍꯧꯔꯛꯏ ꯇꯞꯅ ꯇꯞꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯊꯣꯡꯖꯤꯟ ꯌꯧꯔꯛꯂꯦ ꯊꯣꯡ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯟ ꯐꯪꯂꯛꯄꯗ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯂꯤꯂꯤꯅ ꯑꯍꯤꯡꯁꯤꯗ ꯀꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ ꯇꯝꯅꯥꯅ ꯇꯞꯅ ꯈꯨꯝꯅꯩ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯅꯤꯃꯛ ꯇꯥꯔꯦ ꯂꯤꯂꯤꯁꯨ ꯃꯈꯣꯟ ꯑꯗꯣ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯔꯨꯝꯒꯤ ꯕ꯭ꯂꯕꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯀꯟꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯂꯤꯂꯤꯅ ꯇꯝꯅꯥ ꯆꯪꯉꯁꯦ ꯇꯝꯅꯥꯅ ꯉꯥꯏꯈꯣ ꯑꯗꯨꯛ ꯀꯤꯔꯕ ꯇꯟꯖꯥꯗꯨꯗ ꯔꯨꯝꯒꯤ ꯕ꯭ꯂꯕꯇꯨꯁꯨ ꯆꯥꯛꯈ꯭ꯔꯦ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯅꯤꯗꯣ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯐꯃꯨꯡꯂꯣꯝꯗ ꯑꯗꯨꯕꯨ ꯃꯝꯕꯅꯤꯅ ꯇꯦꯕꯜꯗ ꯋꯥꯏꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯦ ꯇꯦꯕꯜꯗꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯁꯨ ꯃꯈꯥꯗ ꯇꯥꯔꯛꯑꯦ ꯃꯈꯣꯜ ꯑꯗꯨꯗ ꯂꯟꯊꯣꯏꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯊꯥꯡꯅꯗꯨꯅ ꯇꯨꯝꯕ ꯂꯤꯂꯤ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯄꯣꯏꯔꯩꯕꯨ ꯀꯧꯏ ꯄꯣꯏꯔꯦ ꯄꯣꯏꯔꯦ ꯄꯣꯏꯔꯩꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯇꯝꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯝꯅꯥ ꯂꯤꯂꯤ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯤꯃꯟꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯂꯟꯊꯣꯏꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯀꯧꯗꯅ ꯆꯠꯄ ꯍꯧꯏ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯡ ꯑꯃ ꯊꯦꯡꯂꯨꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯔꯨꯝꯒꯤ ꯕ꯭ꯂꯕꯇꯨꯁꯨ ꯑꯃꯨꯛ ꯉꯥꯜꯂꯛꯑꯦ ꯂꯤꯂꯤꯒ ꯇꯝꯅꯥꯒꯗꯤ ꯌꯦꯡꯅꯗꯨꯅ ꯇꯤꯟ ꯌꯣꯠꯂꯤ ꯆꯥꯛꯈ꯭ꯔꯕ ꯕ꯭ꯂꯕꯇꯨꯅ ꯑꯃꯨꯛ ꯉꯥꯜꯂꯛꯄꯗ ꯑꯗꯨ ꯎꯕꯗ ꯂꯟꯊꯣꯏꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡꯁꯨ ꯊꯤꯜꯂꯛꯏ ꯔꯨꯝ ꯅꯝꯕꯔ 19, 17, 18ꯗꯒꯤ ꯃꯤ ꯑꯅꯤ ꯊꯣꯛꯂꯛꯏ 15ꯒꯤꯗꯤ ꯇꯥꯗꯕ ꯃꯥꯜꯂꯤ ꯊꯣꯛꯂꯛꯇꯦ ꯅꯥꯎꯕꯤꯅ ꯂꯟꯊꯣꯏ ꯂꯟꯊꯣꯏ ꯇꯝꯅꯥ ꯇꯥꯕ꯭ꯔꯣ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯦ ꯁ꯭ꯋꯤꯇꯤꯅ ꯀꯩꯗꯧꯔꯤꯕ ꯅꯣꯏꯒꯤꯁꯤꯗꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯊꯥꯕ ꯌꯥꯎꯔꯤ ꯃꯥꯁꯨ ꯂꯟꯊꯣꯏ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯔꯨꯝ ꯑꯇꯣꯞꯄꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯃꯨꯔꯨꯝ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯔꯤ ꯉꯥꯟꯊꯣꯏ ꯂꯥꯏꯖ ꯕꯦꯂꯤꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯟꯆꯦꯟꯕꯤꯅ ꯀꯧꯔꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯂꯕ ꯃꯇꯨꯡ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯁꯥ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯉꯨ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯅꯣꯏꯒꯤ ꯄꯦꯔꯦꯟꯁ ꯂꯥꯛꯕ ꯀꯥꯟꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯈꯔꯗꯨꯁꯨ ꯆꯠꯅꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯂꯥꯏꯖ ꯕꯦꯂꯤꯅꯥꯗ ꯂꯩꯍꯧꯏ ꯂꯥꯏꯖꯅ ꯅꯈꯣꯏ ꯃꯔꯤ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯔꯦ ꯄꯣꯊꯥꯅꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯊꯣꯛꯈꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯍꯨꯝꯗꯨꯗꯤ ꯋꯥꯔꯤ ꯇꯧꯔꯤ ꯕꯦꯂꯤꯅꯥꯅ ꯃꯤꯁ ꯉꯥꯟꯊꯣꯏ ꯃꯤꯁ ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤꯗꯤ ꯈꯪꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯉꯥꯟꯊꯣꯏꯅ ꯈꯪꯗꯦꯗ ꯁꯨꯝ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯊꯤꯅꯦꯅ ꯍꯥꯏꯒꯅꯣꯅ ꯍꯥꯏꯕꯅꯤ ꯕꯦꯂꯤꯅꯥꯅ ꯃꯈꯥꯗ ꯔꯨꯝ ꯅꯝꯕꯔ 1ꯗꯒꯤꯅ 9 ꯐꯥꯎꯕ ꯁꯦꯟꯅꯕꯅꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯅ 10ꯗꯒꯤꯅ 19 ꯂꯥꯏꯖꯗꯤ ꯀ꯭ꯂꯥꯁ 11ꯒꯤꯅꯤ ꯂꯥꯏꯖꯒ ꯉꯥꯟꯊꯣꯏꯒꯅ ꯇꯧꯔꯒ ꯕꯦꯂꯤꯅꯥꯕꯨ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤ ꯕꯦꯂꯤꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖꯅ ꯃꯤꯁ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯥꯜꯂꯦ ꯉꯥꯟꯊꯣꯏꯅ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯃꯈꯥꯗ ꯂꯩꯍꯜꯂꯤꯁꯦ ꯅꯪꯗꯤ
खरा किगलेना Nganthoi do soram tang sang hong tu nai re Satra singse loi nungsi adubu principal sina wakhal tarabadi mathau mangam ningti na pangthok pi bayabane adubu laijanam themjile yarase miss potha na batawro pung ahum tar kadore aisu thoge ayuki pung manga taba nganthoi room khudingi thongdo kok thinduna hawgalo haiduna kauri lili lanthoi tamna mokhoyum de hukule poiringan bidi kauba tamandrabaduda tumjar sanu haina hawdok palepa masa sengduk luru matu breakfast sanaba kumthaki mokhoyum poiresu makeup tholoktuna phuk hawgule aduga masa sengtokpa washroom da changi thongama hange tawbu manung da gari mi laye poirein oh sorry si haiduna thangna bagi duda changi haiduna laithokpa horumlaga amuk laisin duna yenglai adu swai laukre mapanda thongdo lok tawraga lairambudu ubada kanano hawjiki du haiduna paikhe chen thore aduga makhoigi rumda changchinduna phamungda phamte breakfast saba loiduna makhoi humsu changle poirein pakhatna lerembudu ubada lanthoina chenchin-duna hangle kaidorage poire kaidorage ba tamnana sungle poire kaidorage poire wa ai haina laithorakpane adubu ure liligi tungda kanagumba mana masam mana huithaduna leplibado poire nganbi aduk ki jaba miyeng duda lilisu kana lagi haidun yengi adub kana su leramde lilina kaidoroga me poiresu tapna kumne kaisuk tawde kariguma madi tawre khange tamnana adub kona hanglage khanna makha tarudre second Saturday oibana pung mapan tarakpadai degi parents laknaba horakle mai lampak to thoktuna mama mapa lakpa ngainari tamna hoi ubada khagras naire Boris tu noi sai aada laire Boris na khumi sangu sai ro khagras na as tallida magi poire haise aina hairi mati sungya yade adu nei kaida Boris na giri ta o ya jarak chani si haiduna chatlu saina changsile Boris ubada tamna nokphet tawi Boris na mama hoi laktui natro tamna na hoi tamna hatu Boris ta ngarang thoki ba thodok tugi matang da tamlai Boris na kaino akhoi gi boarding se tamna bro khagras na Boris moina se sumlamba yai aisu nangi emission tawba lakpa numituda aina chingnaba khara sulai poire nganbina as kaino sum kisale si haidena peri tawi poire nganbigi matawduda khagras na Kritina kaudana tambasna sanare memthoibu pusile mama lakpa ubada Borisna ima haiduna mama bu konduna pusile adu gaire tamna akhoi mane khangnawo tamna su mama haina kawe Borisna namong nupi oiduni se tamna di ikaibana mamaido ngangsille poiresu nokpa khangba ngamdaduna haiphen noi aduga yengthorakpada Khagrasna mamada kolaga mangonda yenglambadu ure masu nokphet tawduni yengi tampasnana ihe mana kanano namanabi ngaktaro thoiba Borisna ima amasina tamna kawi amasina poire imagi daughter-in-law oirakaduini masu Khagras
ꯕꯣꯔꯤꯁꯇ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯤ ꯏꯀꯥꯏꯕꯅ ꯇꯝꯅꯥꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯆꯠꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯡꯗ ꯂꯟꯊꯣꯏ ꯂꯥꯛꯄꯗꯣ ꯎꯍꯧꯗꯕꯅ ꯋꯥꯏꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯇꯝꯅꯥꯁꯨ ꯃꯃꯥ ꯆꯠꯂꯨꯈꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯇꯨꯁꯤꯜꯂꯤꯕ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯄꯤ꯫ ꯂꯤꯂꯤꯅ ꯀꯅꯥ ꯌꯦꯡꯉꯒ ꯂꯥꯛꯀꯦꯕ ꯍꯥ? ꯂꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯁ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯣꯏ ꯃꯥ ꯍꯣꯏꯗꯣ ꯑꯁꯣꯝꯗ ꯄꯨꯟꯅ ꯂꯩꯍꯧꯔꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤꯗꯨ ꯆꯠꯈꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯈꯒ꯭ꯔꯥꯁ ꯏꯃꯥꯒꯤ ꯊꯣꯏꯕ ꯐꯖꯩꯅꯦ ꯏꯃꯧꯁꯦ꯫ ꯕꯣꯔꯤꯁꯅ ꯌꯥꯕꯅꯦ ꯏꯃꯥ꯫ ꯀ꯭ꯔꯤꯇꯤꯗꯤ ꯃꯃꯥꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯈꯒ꯭ꯔꯥꯁꯅ ꯏꯃꯥ ꯌꯥꯔꯦꯕ ꯕꯣꯔꯤꯁꯅ ꯉꯥꯡꯕ ꯋꯥꯕꯨ꯫ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯏꯆꯥ ꯑꯅꯤꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯃꯁꯛ ꯐꯖꯕ ꯑꯃꯃꯝ ꯈꯜꯂꯝꯃꯦꯗꯅ꯫ ꯑꯁꯣꯝꯗꯅ ꯁ꯭ꯋꯤꯇꯤꯒ ꯂꯟꯆꯦꯟꯕꯤꯒꯗꯣ ꯑꯆꯥꯄꯣꯠ ꯄꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯥꯎꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯅꯥꯎꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯈꯥꯗ ꯇꯥꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯅꯥꯎꯕꯤꯅ ꯉꯥꯡꯕ ꯈꯛꯇꯅꯤ ꯇꯥꯔꯤꯕ꯫ ꯅꯥꯎꯕꯤꯅ ꯌꯥꯔꯣꯏ ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯍꯩꯅꯧ ꯃꯈꯣꯡꯗꯅꯤ, ꯁꯤꯗꯤ ꯑꯩꯒꯤ ꯂꯩꯐꯝꯅꯤ, ꯌꯥꯔꯣꯏ ꯅꯪ ꯁꯤꯗ ꯂꯩꯕ꯫ ꯂꯟꯆꯦꯟꯕꯤꯅ ꯅꯥꯎꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯂꯟꯆꯦꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯅꯥꯎꯕꯤ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯑꯅꯤꯗꯣ ꯔꯨꯝ ꯆꯪꯉꯝꯗꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯥ ꯍꯣꯏꯁꯨ ꯆꯪꯉꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯂꯤꯂꯤꯒ ꯊꯣꯝꯖꯤꯟꯅꯩ, ꯑꯅꯤꯃꯛ ꯇꯨꯁꯤꯜꯂꯤ꯫ ꯂꯤꯂꯤꯅ ꯄꯥꯏꯁꯤꯜꯂꯛꯏꯅꯤ ꯍꯦꯛꯇ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯇꯨꯁꯤꯟꯃꯤꯟꯅꯔꯤꯕ꯫ ꯂꯟꯆꯦꯟꯕꯤꯅ ꯇꯝꯅꯥ ꯅꯥꯎꯕꯤꯗꯣ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯁ ꯑꯃꯨꯛ ꯍꯧꯔꯕꯣ ꯅꯨꯡꯊꯤꯜꯁꯤꯗꯁꯨ? ꯇꯟꯖꯥꯗꯨꯗ ꯀ꯭ꯂꯥꯁ 11ꯒꯤ ꯑꯉꯥꯡ ꯈꯔꯁꯨ ꯂꯥꯛꯏ꯫ ꯃꯥꯂꯦꯝ ꯎꯕꯗ ꯂꯤꯂꯤꯅ ꯃꯥꯂꯦꯝ ꯅꯣꯏ ꯆꯦ ꯂꯥꯛꯑꯝꯕ꯭ꯔꯥ? ꯃꯥꯂꯦꯝꯅ ꯂꯥꯛꯑꯝꯃꯤ ꯆꯦ ꯂꯤꯂꯤ, ꯆꯠꯈ꯭ꯔꯦ, ꯀꯩꯗꯧꯔꯒꯦ? ꯄꯣꯏꯔꯩꯅ ꯀꯩꯁꯨ ꯅꯠꯇꯦ ꯆꯦ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯁ꯭ꯋꯤꯇꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯃꯤꯁꯇ ꯍꯥꯏꯔꯨꯔꯅꯤ ꯅꯥꯎꯕꯤꯁꯦ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ꯫ ꯂꯟꯆꯦꯟꯕꯤꯅ ꯑꯃꯨꯛ ꯑꯁ ꯃꯊꯟꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯂꯤꯂꯤꯗ ꯍꯪꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯃꯥꯂꯦꯝ ꯑꯃꯨꯛ ꯀꯧꯔꯤꯗꯨꯅ? ꯂꯤꯂꯤꯅ ꯈꯨꯝꯃꯛꯏ ꯃꯣꯏ ꯆꯦꯅꯅꯤ ꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯤꯁꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯇꯝꯅꯥꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯥꯏꯈꯣ, ꯋꯥꯔꯗꯦꯟꯗ ꯍꯥꯏꯔꯨꯔꯅꯨ, ꯋꯥ ꯆꯥꯎꯊꯣꯔꯛꯂꯅꯤ, ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯒꯦ ꯍꯣꯔꯦꯟ ꯅꯥꯎꯕꯤꯁꯦ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯑꯁ ꯑꯩꯗꯤ ꯀꯤꯖꯩ, ꯉꯝꯃꯔꯣꯏ꯫ ꯂꯟꯊꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯟꯆꯦꯟꯕꯤ ꯄꯣꯏꯔꯩꯒ ꯂꯤꯂꯤꯒꯁꯦ ꯅꯣꯏ ꯔꯨꯝꯗ ꯂꯩꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯑꯩꯈꯣꯏꯒ ꯂꯩꯔꯒꯦ꯫ ꯁ꯭ꯋꯤꯇꯤꯅ ꯍꯣꯏ ꯑꯗꯣ ꯋꯥꯔꯗꯦꯟꯅ ꯆꯩꯔꯛꯂꯗꯤ? ꯇꯝꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯈꯪꯗꯅꯕ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯗꯨꯅ ꯅꯥꯎꯕꯤꯒ ꯇꯝꯅꯥꯒ ꯂꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯔꯨꯝ ꯅꯝꯕꯔ 16ꯗ ꯂꯩꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯛꯄꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯅꯗꯨꯅ ꯆꯪꯅꯔꯛꯏ꯫ ꯄꯣꯏꯔꯩ ꯍꯣꯏꯒꯁꯨ ꯕꯥꯏ ꯍꯥꯏꯅꯗꯨꯅ ꯂꯟꯊꯣꯏ ꯇꯝꯅꯥ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯅꯥꯎꯕꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄꯗ ꯅꯥꯎꯕꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯃꯤ꯫ ꯄꯨꯡ 11:49 ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯟꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯈꯨꯗꯥꯡ ꯘꯔꯤꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯥꯎꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯟꯊꯣꯏꯅ ꯇꯝꯅꯥ ꯅꯥꯎꯕꯤ ꯂꯩꯇꯤꯌꯦ꯫ ꯇꯝꯅꯥ ꯁꯧꯒꯠꯂꯛꯏ꯫ ꯂꯟꯊꯣꯏꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯒ ꯎꯔꯦ ꯊꯣꯡꯖꯤꯟꯗ ꯅꯥꯎꯕꯤꯅ ꯂꯦꯞꯄꯒ ꯋꯥ ꯉꯥꯡꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗ ꯍꯥꯏꯔꯦ ꯉꯥꯏꯈꯣ ꯌꯦꯡꯁꯤ, ꯃꯥꯒꯤꯁꯦ ꯇꯨꯃꯤꯟꯅ
नाउबीना तल्ली आई चटपा आई नंग लेमिननिंगदी तमनादे स्वाय स्वाय लाउब होरकले नाउबीना ngang खक्तनी तारिबा नाउबीना अमुकसु खुम्मे आई तल्ले हारेदना नंग आइगा लेमिनबा यादे असी हारमलगा नाउबी थोंग हांगक्तुना थोके लंथोइगा तमनागसु येंगलुरुगे खंदुना इन्नरे अदु थापना चत्ते चेप्थदुना ते येंगे नाउबी असुम असुम चटलंबदगी रूम नंबर 19 दा चंखी अदुबो अनीदो ngakpana loikre thong loliba room adubu phawdoktuna changkhiba ubada lanthoi yam thuna room 19 da laktuna thong du namme adubu manungdagi lock tawrme second ama phawba panthaba tawduna makhoi gi room da chanchinduna tamnabusu chingchinduna kaagi thong ado lonchinduna phamungda change asomdana wari tawri borisna नुपी रोम से तमनई हारिसे कमाई तौरी जानो खगरासना पोइरेंगान बिदो याम किगनबा मालेमा मनी खोमना मोइरे बुत्तो आइखोय एमुसना मालमदौ माले अमुसनान मनी खोमबदा ममित फैने येंगे तंजादुदा मखोयगी रूमगी थोंगदो थिल्लै नोइतेंदी लेस्का दो मखादा थादरमगा फमुंग दो पाइसिनके खगरासका बोरिसका दी येंगने अदुगा मनी खोमदी आई तौगे साइदुना हौगत्तुना थोके अमुसनाना बाय तौरुनो अस कीद्रो नंग मनी खोमना थोंग हांगबगा फुरित अंगौबु लिटबा मी अनि मकोक खुमदुना लेपम्मे मनी खोमबा पाइदुना चंचिले अदुगा फमुंगदा चोंखत्के थोंजिंदा लेपलिबा अनीदुना सेप्थदुना मखुद हाइरे खंगे बोरिसका खगरासकदी सएनगा पाकपगने हाइबा अनीदो ओनसिनदुना नोइ अमुसनाना हाइदुना थोंदु लोनसिलोइ अदुगा मखोय हुमसु तुम्बा चंगले मथंगे अयुक्ता अयुक्की वार्निंग बेल खिंगकपगा तमना लंथोय मेकअप थुगले नाउबीना नाकंदा तुम्दुना लेरंबुदो उबदा मतिन योले नाउबीसु हौगत्तुना थोके मसा सेंगतोकपा लोइदुना मखोय हुम चंगे असोमदसु बोरिसना ब्रश तौनरबा नत्रो नोय लाओ ब्रेकफास्ट चाबा कुमथरसे कृति चिंखै गानबा अविनाश मखोय हुमसु लेरमे अविनाशना ngarang ahing kaisu torktro mani kaino haise jingkhai ngan banam saen ga pakpaga do ngarang chatkhibani noida khairuni ne noiten o I know moi ani oire ngarang tamna rei do mani wa ma haige tawbu kritina ada thuglei se poirei hoi natro wahi duda onthok tu ne yeng ure लंथोय तमना लिली मखोय मरी बेग पाइदुना थोकलपा बोरिसना कदाइदुना नोइदे तमनाना खुमले पोइरेसे मसांगमदी मयुमदा नोंग निनी लेरुगे पोइरे नाकलमदा चथोखि तमनाना खगरास नंग पोइरेंगान बिना वामता हाइगे खगरासना अइरो तमनासु हाइदुना खुमले खगरासु पोइरेगी मनाक्ता चंगचिंदुना हंगले कई हाइगे पोइरेंगान बिना सिदा फोन पाइब्रो खगरास मकोक येत ओइनोमदुना खुमले अइदी पाइदे कइदोरगे पोइरेना कइसु तौदे पाइरदी अयुमदे कॉल तौरके हाइगे तौबने सी हाइदुना चटपा होखी अदुबु खगरासना नाइखो कृतिदी पाइबने मागी पुको सी हाइदुना कृतिबु कौवे कृतिसु मनाक्ता चंगलक्तुना कई हाइगे बोरिसना असोमदगे हाइरे वार्डियल अमुक थोलकनिको मतांग चादेबा बोरिसकी वाहिदुदा तमनाना
ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯤ꯫ ꯈꯒꯔꯥꯖꯅ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯣꯏꯔꯩꯉꯥꯟꯕꯤꯗ ꯑꯝꯇ ꯍꯥꯏꯈꯣ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯁꯨ ꯕꯦꯒꯇꯒꯤ ꯄꯦꯄꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯦꯟ ꯑꯃꯒ ꯀ꯭ꯔꯤꯇꯤꯗ ꯄꯤꯔꯛꯑꯦ꯫ ꯀ꯭ꯔꯤꯇꯤꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯏꯕ ꯂꯣꯏꯔꯒ ꯄꯣꯏꯔꯩꯗ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯦ, ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯋꯥꯔꯗꯦꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯨꯃꯤꯟꯅ ꯄꯥꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯝꯅꯤ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯂꯟꯊꯣꯏꯅ ꯂꯣꯏꯔꯕꯣ ꯋꯥꯔꯤ? ꯆꯠꯂꯣ ꯂꯥꯎ, ꯑꯩꯈꯣꯏꯁꯨ ꯀꯨꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯉꯥꯟꯕꯤ ꯊꯣꯛꯍꯟꯈ꯭ꯔꯒ ꯃꯈꯣꯏ ꯌꯨꯝꯁꯨ ꯆꯪꯂꯛꯏ꯫ ꯕꯣꯔꯤꯁ ꯍꯣꯏꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯇꯝꯅꯥꯗ ꯍꯥꯏꯔꯛꯏ, ꯅꯣꯏ ꯅꯨꯄꯤꯔꯣꯝꯒꯤꯗꯣ ꯑꯃꯨꯛꯃꯨꯛ ꯇꯧꯏ ꯍꯥꯏꯕꯗꯣ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯇꯝꯅꯥ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯅꯤꯅ ꯂꯟꯊꯣꯏꯕꯨ ꯀꯧꯔꯦ, ꯑꯣꯏ ꯂꯟꯊꯣꯏ! ꯑꯃꯗꯨꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯈꯣꯡꯕꯅ ꯃꯤꯆꯤ ꯈꯠꯆꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯂꯥꯎꯔꯝꯃꯤ, ꯅꯁꯛꯇꯨꯒ ꯆꯩꯇꯦꯛ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯅꯣꯏꯇꯦꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯇꯨꯡꯗꯒꯤ ꯁꯛꯑꯦꯟꯒ ꯄꯥꯛꯄꯒꯅ, ꯀꯩ ꯋꯥꯔꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯅꯣꯏꯇꯦꯟꯅ, ꯑꯧ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯄꯨꯡ 12 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯃꯍꯩ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯏꯔꯤꯛ ꯇꯧꯐꯝ, ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯐꯝꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯤ, ꯂꯩꯐꯝ ꯈꯛꯇꯅꯤ ꯇꯣꯈꯥꯏꯕ꯫ ꯈꯒꯔꯥꯖꯅ, ꯄꯣꯏꯔꯩꯗꯣ ꯅꯍꯥꯟꯈꯩꯗꯤ ꯇꯨꯃꯤꯟ ꯌꯦꯡꯕꯅꯤ, ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯦꯕꯁꯦ꯫ ꯆꯤꯡꯈꯩꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯚꯥꯏ ꯅꯪꯒꯤꯗꯤ ꯎꯗ꯭ꯔꯤꯅꯦ, ꯕꯣꯔꯤꯁꯀꯤꯗꯤ ꯎꯔꯦ꯫ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯦ, ꯀꯨꯆꯨꯒꯗꯣ ꯀꯝꯄ꯭ꯂꯦꯛꯁꯟꯒ ꯌꯥꯝ ꯐꯖꯩ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯃꯅꯤ ꯈꯣꯝꯕꯅ ꯈꯠꯅꯕ ꯍꯧꯔꯛꯏ, ꯏꯁ ꯄꯥꯝꯃꯛꯏꯔꯣ ꯅꯪ ꯄꯣꯏꯔꯩꯗꯣ? ꯆꯤꯡꯈꯩꯅ, ꯆꯣꯍꯦ! ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯆꯪꯅꯔꯛꯂꯤ꯫ ꯀ꯭ꯔꯤꯇꯤꯅ ꯐꯃꯨꯡꯗ ꯍꯦꯛ ꯐꯝꯊꯕꯒ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯇꯦꯛꯁ ꯊꯥꯔꯛꯂꯝꯃꯤ ꯋꯥꯆꯞꯇ꯫ ꯀ꯭ꯔꯤꯇꯤꯅ, ꯑꯕꯤꯅꯥꯁ, ꯔꯨꯝ ꯅꯝꯕꯔ 9ꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯈꯒꯔꯥꯖꯀꯤꯗꯣ ꯑꯣꯏꯔꯝꯅꯦꯕ ꯍꯥꯏꯌꯦꯅ ꯇꯦꯛꯁ ꯊꯥꯔꯛꯏꯁꯦ, ꯑꯝꯇ ꯄꯤꯔꯨꯁꯦꯕ꯫ ꯄꯥꯛꯄꯅ, ꯆꯠꯂꯨ, ꯁꯥꯔ ꯌꯥꯏꯈꯣꯝꯕꯒꯤ ꯈꯨꯄꯥꯛ ꯆꯥꯖꯅꯤ꯫ ꯀ꯭ꯔꯤꯇꯤ ꯄꯥꯛꯄꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯍꯟꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯇꯨꯝꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯀ꯭ꯔꯤꯇꯤꯅ ꯀꯧꯔꯛꯄ ꯇꯥꯔꯗꯨꯅ ꯕꯣꯔꯤꯁ ꯊꯣꯡ ꯍꯥꯡꯉꯒ ꯊꯣꯛꯂꯛꯏ꯫ ꯕꯣꯔꯤꯁꯅ, ꯀꯩꯗꯧꯔꯒꯦ? ꯀ꯭ꯔꯤꯇꯤ ꯕꯣꯔꯤꯁꯇ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯤꯁꯜꯂꯝꯗꯨꯅ ꯍꯥꯏꯔꯦ, ꯈꯒꯔꯥꯖꯇ ꯄꯤꯌꯨ, ꯇꯦꯛꯁ ꯊꯥꯔꯛꯄꯅꯤ, ꯄꯣꯏꯔꯩꯉꯥꯟꯕꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯥ ꯄꯥꯏꯔꯨꯌꯨ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯅꯤꯗꯣ ꯀꯣꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅ ꯆꯤꯡꯅꯗꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯒꯔꯥꯖꯇ ꯄꯤꯊꯣꯛꯂꯝꯕ꯫ ꯕꯣꯔꯤꯁꯁꯨ ꯐꯣꯟ ꯑꯗꯣ ꯈꯒꯔꯥꯖꯇ ꯄꯤꯔꯛꯏ꯫ ꯄꯣꯏꯔꯩꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯗ ꯃꯥꯁꯨ ꯍꯟꯗꯨꯅ ꯊꯥꯖꯤꯜꯂꯦ, ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ? ꯑꯁꯣꯝꯗꯒꯤ ꯑꯃꯗꯨꯁꯨ ꯇꯦꯛꯁ ꯍꯜꯂꯛꯄ ꯉꯥꯏꯕꯅ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯏ, ꯍꯣꯏ꯫ ꯈꯒꯔꯥꯖꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯅꯤꯃꯛ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯍꯪꯅꯩ, ꯆꯥꯛ ꯆꯥꯔꯕꯣ? ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯅꯤꯃꯛ ꯈꯒꯔꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯄꯣꯏꯔꯩꯅ ꯈꯨꯝꯃꯤ, ꯍꯌꯦꯡ ꯂꯥꯛꯑꯅꯤ, ꯅꯨꯃꯤꯠ 2 ꯂꯩꯒꯗꯕꯅꯤ, ꯑꯗꯣ ꯈꯔ ꯐꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯈꯜꯂꯦ꯫ ꯑꯁꯣꯝꯗꯅ ꯅꯥꯎꯕꯤꯗꯣ ꯃꯈꯣꯏ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯒꯣꯔꯣ ꯈꯣꯠꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯁ꯭ꯋꯤꯇꯤꯒ ꯂꯟꯆꯦꯟꯕꯤꯒꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯥꯎꯕꯤ ꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯁ꯭ꯋꯤꯇꯤꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯇꯝꯊꯤꯕ ꯍꯦꯜꯂꯤ ꯅꯥꯎꯕꯤꯁꯨ꯫ ꯁ꯭ꯋꯤꯇꯤꯒ ꯂꯟꯆꯦꯟꯕꯤꯒꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯁ꯭ꯋꯤꯇꯤꯅ ꯅꯣꯛꯇꯨꯅ ꯂꯟꯆꯦꯟꯕꯤꯗ, ꯃꯥꯒꯤ ꯈꯨꯆꯠꯁꯦ ꯔꯣꯕꯣꯠꯀ ꯃꯥꯟꯗ꯭ꯔꯣ ꯚꯥꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯁ꯭ꯋꯤꯇꯤꯅ ꯅꯣꯛꯄꯒ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯇꯨꯡ ꯂꯩꯊꯣꯛꯄ ꯍꯧꯔꯛꯄꯗ
ꯂꯟꯆꯦꯟꯕꯤꯅ ꯁ꯭ꯋꯤꯇꯤꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯤꯅꯠ 3ꯃꯨꯛ ꯂꯩꯔꯨꯕ ꯀꯥꯟꯗ ꯑꯃꯨꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯔꯨꯝ ꯅꯝꯕꯔ 16 ꯌꯧꯔꯛꯄꯗ ꯎꯔꯦ ꯅꯥꯎꯕꯤꯅ ꯁ꯭ꯇꯤꯌꯔꯗ ꯀꯨꯝꯊꯈꯤꯕ꯫ ꯂꯟꯆꯦꯟꯕꯤꯅ ꯉꯥꯏꯈꯣ, ꯂꯟꯊꯣꯏ ꯍꯣꯏꯁꯨ ꯀꯧꯁꯤ, ꯏꯕꯥꯅꯤ ꯈꯛꯇ ꯇꯜꯂꯤ, ꯀꯤꯖꯩ꯫ ꯑꯁꯨꯝꯅ ꯂꯟꯊꯣꯏ, ꯇꯝꯅꯥ, ꯂꯤꯂꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ 5 ꯆꯠꯃꯤꯟꯅꯩ꯫ ꯅꯥꯎꯕꯤꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯩ ꯃꯈꯣꯏꯁꯨ꯫ ꯂꯤꯂꯤꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ? ꯑꯁ ꯑꯍꯤꯡꯁꯤꯗ꯫ ꯇꯝꯅꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯤꯂꯤ꯫ ꯁ꯭ꯋꯤꯇꯤꯅ ꯑꯃꯨꯛ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯑꯁ ꯆꯪꯉꯁꯤꯕ꯫ ꯂꯟꯆꯦꯟꯕꯤꯅ ꯉꯁꯥꯏꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯗꯥꯏꯅꯦ, ꯌꯦꯡꯉꯨꯁꯦꯅ꯫ ꯂꯟꯊꯣꯏꯅ ꯆꯩꯔꯦ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ꯫ ꯅꯥꯎꯕꯤꯗꯣ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯄꯤꯔꯣꯝꯒꯤ ꯕꯣꯔꯗꯤꯡ ꯅꯥꯀꯟꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯀꯞꯄꯤ꯫ ꯇꯨꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯠ ꯐꯪꯕꯅꯔ ꯈꯪꯗꯦ ꯂꯩꯊꯣꯔꯛꯇꯨꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯏꯈꯦꯡ ꯈꯔꯁꯨ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯇꯥꯕ ꯃꯤꯅ ꯌꯥꯝ ꯀꯤꯖꯕ ꯈꯣꯟꯖꯦꯜꯗ ꯃꯈꯧ ꯐꯣꯡꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯅꯤꯡꯂꯕ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯁꯨꯛꯂꯦꯡ ꯂꯦꯡꯗꯕꯤꯗ ꯃꯉꯛ ꯉꯥꯛꯇ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯤꯕꯅ ꯃꯈꯣꯏꯁꯨ ꯀꯟꯅ ꯂꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯕꯣꯔꯗꯤꯡꯗ ꯑꯣꯏꯔꯝꯂꯕꯗꯤ ꯀꯅꯥꯁꯨ ꯇꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯕꯣꯔꯗꯤꯡ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯒ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯈꯒ꯭ꯔꯥꯁꯨ ꯄꯣꯏꯔꯦꯡꯍꯟꯕꯤꯗ ꯍꯥꯏꯔꯦ ꯉꯥꯏꯈꯣꯀꯣ, ꯅꯣꯏ ꯅꯨꯄꯤꯔꯣꯝꯒꯤꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯀꯛꯈꯤ꯫ ꯈꯒ꯭ꯔꯥꯁꯅ ꯕꯣꯔꯤꯁ ꯇꯥꯕ꯭ꯔꯣ ꯁꯤ? ꯃꯅꯤ ꯍꯧꯒꯠꯂꯨ ꯑꯝꯇ, ꯃꯣꯏ ꯅꯨꯄꯤꯔꯣꯝꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯃꯔꯝ ꯈꯪꯅꯤꯡꯏ, ꯑꯗꯨꯕꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯍꯌꯦꯡ ꯃꯥꯅ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯍꯪꯂꯒꯦ ꯈꯜꯂꯤ꯫ ꯁꯛꯍꯦꯟ, ꯄꯥꯛꯄ, ꯑꯕꯤꯅꯥꯁ ꯍꯣꯏꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁ 11ꯒꯤ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯇꯤꯅ ꯕꯣꯔꯤꯁ, ꯅꯣꯏ ꯑꯃꯗꯨꯁꯨ ꯌꯥꯎꯏꯅꯦ꯫ ꯃꯗꯨ ꯇꯥꯕꯗ ꯕꯣꯔꯤꯁ ꯄꯥꯏꯈꯩ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯇꯝꯅꯥꯕꯨ ꯀꯧꯏ ꯇꯝꯅꯥ꯫ ꯉꯥꯟꯊꯣꯏꯅ ꯅꯣꯏ ꯈꯔ ꯇꯧꯔꯒ ꯑꯝꯇ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯁ꯭ꯋꯤꯇꯤꯒ ꯂꯤꯂꯤꯒꯗꯤ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯂꯟꯊꯣꯏꯗꯤ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯐꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯇꯥꯔꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯕꯣꯏꯁ, ꯅꯣꯏ ꯈꯔ ꯇꯧꯔꯒ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧ ꯑꯝꯇ꯫ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯃꯍꯩ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯕꯦꯂꯤꯅꯥꯅ ꯌꯥꯔꯦ ꯆꯪꯉꯣ ꯅꯈꯣꯏ ꯑꯇꯩꯁꯨ꯫ ꯂꯤꯂꯤꯒ ꯁ꯭ꯋꯤꯇꯤꯒꯅ ꯀꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯆꯦ ꯂꯤꯂꯤ, ꯍꯟꯗꯛ ꯃꯃꯥ ꯍꯣꯏ ꯆꯦꯆꯦ ꯍꯣꯏ ꯂꯥꯛꯄꯗ ꯏꯕꯥꯅꯤꯒꯤ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯍꯥꯏꯈ꯭ꯔꯁꯦ, ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯇꯝꯅꯥꯕꯨ ꯕꯣꯔꯤꯁꯅ ꯄꯝꯈꯠꯇꯨꯅ ꯊꯥꯡꯉꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯉꯥꯟꯊꯣꯏꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯥꯀꯟꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯟꯊꯣꯏ ꯃꯅꯤ ꯈꯨꯝꯕꯅ ꯊꯦꯝꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯁꯛꯍꯦꯟꯅ ꯍꯥꯟꯈ꯭ꯔꯦ꯫ ꯂꯟꯊꯣꯏꯁꯨ ꯉꯁꯤꯗꯤ ꯀꯤꯃꯟꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯁꯛꯍꯦꯟꯅ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯄꯥꯏꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯊꯤꯜꯂꯛꯏ꯫ ꯅꯥꯎꯕꯤꯁꯨ ꯅꯣꯏꯇꯦꯟ ꯍꯣꯏ, ꯄꯥꯛꯄ ꯍꯣꯏꯅ ꯇꯧꯗꯨꯅ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀ꯭ꯂꯥꯁ 11ꯒꯤ ꯁꯥꯇ꯭ꯔ ꯉꯥꯎꯁꯤꯟꯅꯕ ꯈꯔꯅ ꯂꯤꯂꯤꯒ ꯁ꯭ꯋꯤꯇꯤꯒꯗ ꯂꯥꯛꯅꯔꯛꯏ꯫ ꯍꯩꯄꯥ ꯁꯥꯔꯒ ꯊꯣꯛꯂꯛꯈꯣꯗꯅ ꯄꯦꯜꯂꯤ꯫
ꯑꯃꯅ ꯑꯃꯨꯛ ꯁꯤꯛꯁꯇꯔ ꯈꯨꯝꯗꯕꯤꯒ ꯇꯧꯏꯀꯣ ꯇꯨꯡꯗ ꯆꯠꯂꯝꯕ ꯀ꯭ꯔꯤꯇꯤꯒ ꯑꯕꯤꯅꯥꯁꯀꯁꯨ ꯇꯥꯔꯤ ꯀ꯭ꯔꯤꯇꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯀ꯭ꯂꯥꯁ 11ꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯑꯃꯨꯁꯅꯥꯒꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯑꯕꯤꯅꯥꯁꯅ ꯅꯣꯏ ꯁꯥꯔꯗ ꯍꯥꯏꯗꯣꯛꯑꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯅꯨ ꯆꯪꯉꯣ ꯆꯪꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯒ ꯕꯣꯔꯤꯁ ꯈꯒ꯭ꯔꯥꯁꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯁꯨ ꯆꯪꯂꯛꯏ ꯃꯅꯤꯅ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯃꯣꯏꯒꯤꯁꯦ ꯁꯛꯍꯦꯟ ꯑꯃꯨꯛ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯅꯣꯏꯇꯦꯟ ꯌꯥꯔꯦꯁꯦ ꯆꯪꯉꯒꯦ ꯑꯩꯈꯣꯏꯁꯨ ꯑꯕꯤꯅꯥꯁ ꯅꯣꯏꯁꯨ ꯆꯪꯉꯣ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯅꯔꯤ ꯕ꯭ꯔꯦꯛꯇ ꯁꯛꯍꯦꯟꯕꯨ ꯃꯅꯤꯅ ꯀꯧꯔꯛꯏ ꯁꯛꯍꯦꯟ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯟꯊꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯌꯦꯠꯂꯔꯣꯏ ꯁꯛꯍꯦꯟ ꯑꯃꯨꯛ ꯚꯥꯏ ꯑꯩꯅ ꯌꯦꯠꯂꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯆꯤꯡꯈꯩꯅ ꯃꯅꯤꯗ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯂꯟꯊꯣꯏꯗꯣ ꯊꯤꯃꯜꯂꯦꯕ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔ ꯂꯣꯏꯔꯦ ꯅꯪꯁꯨ ꯁꯛꯍꯦꯟꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯄꯨꯡ 3ꯗ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯃꯍꯩ ꯃꯌꯥꯝꯗꯣ ꯍꯟꯅꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡꯗꯨꯅ ꯕꯣꯔꯗꯤꯡꯗ ꯆꯪꯅꯔꯛꯏ ꯅꯥꯎꯕꯤ ꯂꯟꯊꯣꯏ ꯂꯤꯂꯤ ꯂꯟꯆꯦꯟꯕꯤ ꯇꯝꯅꯥ ꯁ꯭ꯋꯤꯇꯤ ꯃꯈꯣꯏ 6ꯇꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯂꯩꯔꯤ ꯀꯦꯇꯨꯀꯤꯅ ꯑꯍꯤꯡꯗꯨꯗ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯗꯦꯟꯁꯤꯡꯒꯤ ꯃꯇꯦꯡ ꯑꯃꯠꯇꯁꯨ ꯍꯪꯗꯅ ꯊꯣꯛꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯨꯝꯃꯤ ꯑꯍꯤꯡꯗꯨꯗꯗꯤ ꯋꯥꯔꯗꯦꯟꯁꯤꯡꯕꯨ ꯈꯪꯍꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯑꯣꯏꯕꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯚꯥꯞ ꯇꯧꯔꯨꯗꯕꯅꯤ ꯀꯦꯇꯨꯀꯤꯅ ꯅꯈꯨꯠ ꯇꯤꯡꯊꯣ ꯅꯣꯏ 6 ꯁ꯭ꯋꯤꯇꯤꯅ ꯄꯦꯔꯤ ꯃꯦꯝ ꯑꯩꯈꯣꯏ ꯃꯊꯪꯗ ꯇꯧꯖꯔꯔꯣꯏ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯉꯥꯛꯄꯤꯌꯨ ꯉꯥꯟꯊꯣꯏꯅ ꯀꯦꯇꯨꯀꯤꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯑꯣꯀꯦ ꯆꯪꯉꯣ ꯃꯊꯪꯗ ꯇꯧꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯍꯟꯈꯤ ꯀꯦꯇꯨꯀꯤꯅ ꯍꯩ ꯅꯥꯎꯕꯤ ꯅꯪꯗꯤ ꯉꯥꯏꯈꯣ ꯃꯈꯣꯏ 5ꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯄꯣꯏꯔꯩꯁꯨ ꯊꯦꯡꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯦ ꯄꯣꯏꯔꯩꯉꯥꯟꯕꯤꯅ ꯑꯩ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯅꯥꯎꯕꯤ ꯅꯣꯏꯒꯤ ꯔꯨꯝꯗ ꯂꯩꯔꯕ ꯑꯗꯨꯝ ꯂꯟꯆꯦꯟꯕꯤꯅ ꯂꯩꯔꯦ ꯃꯈꯣꯏ 5ꯒꯤ ꯃꯇꯧꯗꯨꯗ ꯈꯪꯉꯤ ꯉꯔꯥꯡ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯍꯪꯂꯒꯦ ꯈꯜꯂꯦ ꯃꯈꯣꯏꯒꯤ ꯔꯨꯝ ꯌꯧꯔꯛꯄꯒ ꯄꯣꯏꯔꯩ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯍꯪꯂꯛꯏ ꯉꯔꯥꯡ ꯀꯩꯗꯧꯒꯦ ꯅꯣꯏ ꯂꯟꯊꯣꯏꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯄꯣꯏꯔꯩꯉꯥꯟꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯉꯔꯥꯡ ꯈꯒ꯭ꯔꯥꯁꯅ ꯍꯥꯏꯔꯛꯏ ꯍꯥꯏꯐꯦꯠ ꯇꯝꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯑꯁꯣꯝꯗꯅ ꯀꯦꯇꯨꯀꯤꯅ ꯅꯥꯎꯕꯤꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤ ꯍꯥꯏꯌꯨ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ꯭ꯔꯥ ꯁ꯭ꯀꯨꯜꯁꯤꯅ ꯃꯤꯡꯆꯠ ꯊꯤꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯪ ꯅꯥꯎꯕꯤꯅ ꯃꯦꯝ ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕꯤ ꯀꯞꯄꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯕꯦꯂꯤꯅꯥꯅ ꯊꯦꯝꯖꯤꯜꯂꯤ ꯂꯥꯏꯖꯒ ꯉꯥꯟꯊꯣꯏꯒꯅ ꯅꯥꯎꯕꯤꯕꯨ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯕꯦꯂꯤꯅꯥꯗ ꯄꯨꯊꯣꯛꯍꯟꯈꯤ ꯂꯥꯏꯖꯅ ꯃꯦꯗꯥꯝ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯁꯤꯕ ꯉꯥꯟꯊꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯧꯈꯤꯕꯅ ꯐꯩ ꯈꯟꯖꯩ ꯀꯦꯇꯨꯀꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯍꯧꯈ꯭ꯔꯕ ꯀꯨꯏꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯀꯔꯝꯅ ꯀꯣꯊꯣꯛꯀꯅꯤ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯣ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯋꯤ ꯃꯇꯝ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯁꯥꯅ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯦꯗꯥꯝꯒꯤ ꯑꯐꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯁꯤꯒꯤ ꯈꯟꯕꯤꯌꯨ ꯀꯦꯇꯨꯀꯤꯅ ꯑꯩꯒꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯑꯃꯕꯨ ꯅꯈꯣꯏꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯁꯦꯠꯂꯤꯕ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒꯤ ꯄꯣꯀꯦꯠꯇꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯦꯛ ꯌꯥꯗꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯀꯩꯗꯧꯒꯦ? ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯦꯇꯨꯀꯤ ꯈꯪꯈꯤꯗꯦ꯫ ꯃꯃꯥꯏ ꯈꯨꯝꯃꯤ, ꯃꯃꯤꯠ ꯈꯛꯇꯅꯤ ꯎꯔꯤꯕ꯫ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇ꯭ꯔꯤꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯃꯆꯥꯒꯤ ꯈꯜꯂꯒ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ ꯂꯣꯠꯁꯤꯟꯈꯤꯕꯅꯤ꯫ ꯁꯟꯗꯦꯒꯨꯝꯕꯗꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯍꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤ꯫ ꯉꯁꯤꯁꯨ ꯁꯟꯗꯦ ꯑꯣꯏꯕꯅ ꯄꯨꯡ 4:30ꯗ ꯋꯥꯔꯅꯤꯡ ꯕꯦꯜ ꯈꯤꯡꯏ꯫ ꯃꯗꯨꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯁꯥꯖꯦꯜ ꯑꯣꯏꯅ ꯄꯨꯕꯤꯔꯛꯏ꯫ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯁꯦꯟꯅꯕꯗꯤ ꯉꯝꯗꯦ꯫ ꯃꯃꯥꯡꯗꯅ ꯌꯥꯏꯈꯣꯝꯕꯒ ꯇꯣꯝꯊꯤꯟꯒꯅ, ꯇꯨꯡꯗꯅ ꯉꯥꯟꯊꯣꯏ, ꯕꯦꯂꯤꯅꯥ, ꯂꯥꯏꯖꯅ ꯌꯦꯡꯂꯤ꯫ ꯄꯥꯛꯄ, ꯆꯤꯡꯈꯩ, ꯀ꯭ꯔꯤꯇꯤ, ꯑꯕꯤꯅꯥꯁ, ꯅꯣꯏꯇꯦꯟ, ꯑꯃꯨꯁꯅꯥ ꯃꯈꯣꯏꯁꯨ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯔꯤ꯫ ꯕꯣꯔꯤꯁ, ꯇꯝꯅꯥ, ꯈꯒꯔꯥꯖ, ꯄꯣꯏꯔꯩꯉꯥꯟꯕꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯂꯟꯊꯣꯏꯒ ꯁꯛꯍꯦꯟꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯤꯂꯤ ꯎꯕꯗ ꯃꯥꯂꯦꯝꯅ "ꯆꯦ ꯂꯤꯂꯤ", ꯂꯤꯂꯤꯅ "ꯃꯅꯤꯈꯣꯝꯕ, ꯉꯥꯏꯈꯨꯑꯣ, ꯂꯩꯔꯝꯃꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ "ꯆꯦ, ꯅꯍꯥꯟꯒꯤꯗꯣ", ꯃꯥꯂꯦꯝꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯤꯂꯤꯅ "ꯃꯇꯥꯡ ꯆꯥꯗꯦ ꯊꯣꯏꯕꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯒ ꯆꯠꯄ ꯍꯧꯈꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ, "ꯈꯒꯔꯥꯖ"꯫ ꯄꯣꯏꯔꯩꯉꯥꯟꯕꯤ, ꯈꯒꯔꯥꯖ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯕꯣꯔꯤꯁꯀ ꯇꯝꯅꯥꯒꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ "ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯦꯡꯗꯣꯛꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯤꯁꯦ? ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯗꯦ꯫ ꯅꯪ ꯁꯤꯗ ꯇꯝꯂꯦ ꯈꯪꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯐꯪꯗꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯒꯔꯥꯖꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏ꯫ ꯈꯒꯔꯥꯖ ꯁꯥꯎꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯤ, "ꯂꯣꯏꯈ꯭ꯔꯦ ꯑꯩꯗꯤ, ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯈ꯭ꯔꯦ, ꯃꯈꯥ ꯇꯥꯔꯛꯀꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯕꯣꯔꯤꯁꯀ ꯇꯝꯅꯥꯒꯁꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁꯤ ꯃꯊꯛꯇ ꯌꯦꯡꯉꯨꯁꯤꯔꯥ?" ꯄꯣꯏꯔꯩꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯆꯤꯡꯊꯛꯇꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯕꯣꯛ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯂꯩꯅꯝꯗ ꯄꯣꯏꯔꯩꯉꯥꯟꯕꯤ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯈꯤ꯫ ꯈꯒꯔꯥꯖꯁꯨ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯅꯤꯗꯣ꯫ ꯃꯤꯅꯠ 3ꯃꯨꯛ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯑꯅꯤꯃꯛꯇꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯎꯔꯦ, ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯨꯛꯊꯗꯨꯅ ꯀꯞꯂꯤꯕꯗꯣ꯫ ꯈꯒꯔꯥꯖꯅ "ꯀꯅꯥꯅꯣ ꯅꯪ?" ꯈꯒꯔꯥꯖꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩꯅ "ꯅꯥꯎꯕꯤ", ꯅꯥꯎꯕꯤ ꯌꯥꯝ ꯍꯩꯅꯗꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯊꯦꯛ ꯊꯦꯛꯄ ꯍꯧꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯉꯥꯟꯕꯤ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯟ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ, ꯑꯣꯖꯥꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯟꯆꯦꯟꯕꯤꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯅꯥꯎꯕꯤ?" ꯅꯥꯎꯕꯤꯅ ꯑꯃꯨꯛ "ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯅ" ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯥꯎꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯤ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯅꯥꯎꯕꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥꯗꯣ ꯃꯊꯦꯛ ꯊꯦꯛꯏ꯫ ꯉꯥꯟꯊꯣꯏꯅ "ꯑꯁꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯈꯪꯂꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯂꯝꯃꯥꯡꯁꯤꯗ ꯄꯨꯔꯛꯏꯕ? ꯅꯈꯣꯏ ꯈꯔꯒ ꯂꯩꯍꯧꯕ ꯌꯥꯗ꯭ꯔꯣ?" ꯅꯥꯎꯕꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯍꯤꯞꯍꯜꯂꯦ, ꯑꯗꯨꯒ ꯂꯟꯆꯦꯟꯕꯤ ꯍꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁ꯭ꯋꯤꯇꯤꯅ "ꯀꯃꯥꯏ ꯇꯧꯅꯤ ꯅꯥꯎꯕꯤꯁꯦ, ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ." ꯇꯝꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯜꯂꯤꯉꯩꯗ ꯃꯣꯏꯒꯤ ꯃꯃꯥꯍꯣꯏꯗ
हायौबना फत्रो लंचनबिना लिलीना ताहा ता हायरे तमना आई हौजिकने मखादा कुमथरुइबा मालेम उनबा अदुदा उरकपने पोइरैदो याम कफौवे कईगिनो खंगदे तमनाना हा लंथोई मोयनी चटखिबनी मिस गांथोइने कौवेना खगरा सुलहेवी अदुगा क्लास 11 की जूनियर खरसु तंजादुदा नौबीदो तुमलंबदगी फुक होगले अदुगा सोर मपी होंदुन हायरे आई लाकनिंदे नंगी ननाकता आईबु कौगनो आई तल्ले स्वीटीना नौबी कैदौरगे नौबी ज्ञान अमुक तारे अदुगा हायरे स्वीटी आई याम वारे कनागुंबा मना आईबु हे हे कौवे आई साना खंगदब नुमित्सु यावे आई साना खंगब नुमित्तदी आई याम किजये आई याम किजये असी हायदुना हे हे कपथोरे लंचनबीगे तमनागन थेमजनबी अखोई मैम लैसिदी कशु तौरुए से कपकनो बनावे असोमदना कैदौरे नहान खगरासका पोइरिंग आनबीगा चिंगद फमिनरिंगेगी फोटोनी पुथोरकलिबदो गांथोइने नोइना सुमाइना तौरबदी नखोइगी मखा थाबा सिंगसिजु मतौ तमदुइनी पुन्ना चटमिनरगा करिगिनो नोइ अनि खक्ता फतनुंगद थोकलबदी करम तौगनी खुमो नखोइ अनिमक पेरेंट्स कौगनी पोइरिंग आनबी गांथोइगी मखोंग कोंदुना कपसे मिस अदुमना तौबीगनो आई लांजरे मतुम तौजररोय खगरासना मिस आईगिदी कौबीरो यारे अदुबु ओइरेगिदी कौबीगनो सिगी रिक्वेस्ट सिमदी मिसना वा हाइबा लोइद्रिंगे गांथोइना फरे अदुदी नंगदी लेहो पोइरेंगानबी यारे नंग चंगो लंथोइना मखुद समदुना पोइरेबु पुथोके तुंग हंदुना खगरासदा अमुक्तंग येंगलम्मे गांथोइनम अदुगा मना पाव पिरकपगिदमक्तदी फै अदुबु नखोइसु फोन पाइबा यारो हारगा तुमिन्ना पाइरमबगी पेरेंट्स कौगनी पोइरी चंगकुबदा तमनाना कई हाइरेइनु हंगे अदुबु खुमदे लंथोइना नौबी कैसु तौद्रबो लिलीना हौजिकते थोलैनी अखोइ अनिसु पोइरेंगानबी ममाइदो मखुदना खुमदुना ही कपथोरे मतौ अदुदा तमनाना लंथोय कैदौरगे हाबने माना कपिसे वारी पुंबा लंथोइसु लेरे लिलीना मोइगी कई मथौ लैगे हाबनिदा आई याम साउनिंगिको असोमदना तंपासनागा सनान जाउबगा लाक्तुना वारी सारे सनान जाउबना खगरासदा खुपाकना थाजले नंगना सिदा लैगे लैगे हाइबसे असुमना तौनब्रा हा नमा नपागी माइसु येंगदबा तंपासनागा गांथोइगन थेमजिले सनान जाउबो मिस इचासे पुजखरगे साउबिबे यादे असी हाइदुना थोके तंपासनानसु इबुंगो याररोइ नपासे साउरे चोचो फिरोंदो लोसिल्लुरो असुमना मखोइ यानरदुना चटनबा थोकले लंथोइ उबदा बोरिसना कौरे लंथोइ खगरा चटकिदोरे नंग पोइरैदो अमता कौबिरो असुमना तमना लंथोइ पोइरे मखोइ हुम थोकले पोइरे उबदा तंफासनाना बेमा लाइक निंथिन तमु इमा लैरी कैसु खनगनो खगरा से मतम खरा आदा लाइक तमुल्लुगे निंथिन लयुको थाजबगे मियंग अमा येंगलमदगा खगरासु थोके पोइरिंगानबिसु नोकफेट तौना पिरा चेंदना येंगदुना लैहोय पुंग 11 मिनिट 52 तारकले नाउबीदो फमुंगदा थरो थरो ओंदना अगी नाकता लाकनो आई याम वाये संगसिलकनो मसादो मथेक मथेक थेक पौरे
ꯂꯟꯆꯦꯟꯕꯤꯅ ꯁ꯭ꯋꯤꯇꯤ ꯅꯪ ꯇꯝꯅꯥ ꯍꯣꯏꯗꯣ ꯑꯝꯇ ꯀꯧꯔꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯍꯣꯏꯕꯨ ꯀꯧꯔꯦ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯒ ꯂꯟꯊꯣꯏꯒꯗꯤ ꯂꯩꯍꯧꯏ ꯍꯧꯗꯣꯛꯄ ꯇꯥꯃꯟꯗꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯊꯣꯛꯂꯛꯄꯅꯤ ꯅꯥꯎꯕꯤꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯂꯟꯆꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯏꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯂꯤ ꯇꯝꯅꯥ ꯁ꯭ꯋꯤꯇꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯕꯤꯕꯨ ꯆꯤꯡꯊꯣꯛꯂꯤ ꯑꯁꯣꯝꯗꯅ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯟꯊꯣꯏꯕꯨ ꯍꯧꯗꯣꯛꯏ ꯂꯟꯊꯣꯏꯅ ꯐꯔꯣꯏꯗꯣꯔꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯣꯕ ꯑꯁ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯁꯇꯤꯌꯥꯔ ꯃꯅꯥꯛꯇ ꯅꯥꯎꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯤ ꯅꯥꯎꯕꯤꯅ ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯊꯔꯨꯁꯤꯕ ꯑꯩ ꯏꯊꯟꯗ ꯇꯜꯂꯤ ꯅꯣꯏ ꯑꯅꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯄꯣꯏꯔꯦꯡꯉꯥꯟꯕꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯊꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡ 12:09 ꯆꯠꯂꯝꯃꯦ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯅꯥꯎꯕꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯑꯍꯤꯡꯁꯤꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯨꯝ ꯅꯝꯕꯔ 19ꯗ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨꯗ ꯀꯩꯗꯧꯔꯨꯕꯅꯣ ꯈꯟꯅ ꯅꯥꯎꯕꯤꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯂꯟꯊꯣꯏ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯌꯦꯡ ꯆꯦꯞꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯃꯀꯣꯛ ꯍꯥꯏꯔꯛꯏ ꯅꯥꯎꯕꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯊꯥꯡ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯅꯥꯅꯣ ꯈꯜꯂꯨꯕꯗ ꯑꯅꯤꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯔꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯡꯅꯔꯛꯂꯝꯃꯤ ꯁ꯭ꯋꯤꯇꯤꯒ ꯂꯟꯆꯦꯟꯕꯤꯒꯗꯤ ꯀꯞꯄꯗ ꯋꯥꯟꯊꯗꯧꯔꯦ ꯀꯥ ꯑꯃꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯇ ꯅꯠꯇꯅ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯅꯥꯎꯕꯤꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯦ ꯇꯝꯅꯥ ꯂꯤꯂꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒ ꯂꯟꯊꯣꯏꯒꯗꯤ ꯃꯁꯥꯗꯣ ꯅꯦꯅꯥ ꯇꯥꯗꯦ ꯃꯪꯗꯨꯅ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯆꯩꯕꯗ ꯀꯞꯈꯤꯕ ꯅꯥꯎꯕꯤ ꯎꯕꯗ ꯕꯦꯂꯤꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯗꯨꯅ ꯃꯥꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯦ ꯂꯥꯏꯖꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯕꯦꯂꯤꯅꯥꯗ ꯂꯟꯆꯦꯟꯕꯤꯅ ꯃꯤꯁ ꯅꯥꯎꯕꯤꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯁꯦ ꯑꯝꯇ ꯍꯧꯗꯣꯛꯄꯤꯌꯨꯕꯁꯦ ꯃꯤꯁ ꯑꯝꯇ ꯍꯧꯗꯣꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯟꯆꯦꯟꯕꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯍꯩ ꯃꯍꯩ ꯆꯦꯟꯁꯤꯟꯅꯩ ꯉꯥꯏꯍꯥꯛ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯕ ꯃꯇꯨꯡ ꯐꯤ ꯑꯃꯅ ꯅꯥꯎꯕꯤꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯦ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯂꯥꯛꯅꯒꯗꯕꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯗꯣ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯈꯤꯁꯤ ꯅꯥꯎꯕꯤꯒꯤꯗꯤ ꯍꯥꯏꯔꯨꯔꯅꯨ ꯑꯗꯨꯒ ꯅꯣꯏ ꯑꯇꯩꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯆꯪꯉꯨ ꯅꯁꯥ ꯅꯁꯥꯒꯤ ꯔꯨꯝꯗ ꯅꯥꯎꯕꯤꯁꯦ ꯉꯁꯤ ꯑꯍꯤꯡꯗꯤ ꯊꯝꯃꯣ ꯁꯤꯗ ꯂꯟꯆꯦꯟꯕꯤ ꯁ꯭ꯋꯤꯇꯤ ꯅꯈꯣꯏ ꯑꯅꯤ ꯔꯨꯝ ꯅꯝꯕꯔ 16ꯗ ꯇꯝꯅꯥ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯨꯡ 12:32 ꯇꯥꯔꯛꯂꯦ ꯇꯦꯕꯜꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯂꯟꯊꯣꯏꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯊꯤꯜꯂꯛꯏ ꯂꯟꯊꯣꯏꯅ ꯀꯅꯥꯅꯣ ꯑꯩ ꯅꯥꯎꯕꯤꯅꯤ ꯊꯣꯡ ꯁꯥꯡꯉꯣ ꯁ꯭ꯋꯥꯏꯒ ꯂꯥꯎꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯛꯏ ꯑꯗꯨꯒ ꯅꯥꯎꯕꯤ ꯌꯥꯝ ꯍꯩꯅꯗꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯃꯁꯝ ꯃꯅꯥ ꯎꯏꯊꯗꯨꯅ ꯏ ꯇꯩꯔꯕ ꯃꯁꯥꯗꯨꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯟꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯂꯩꯕ ꯕꯣꯇꯜ ꯑꯃꯅ ꯂꯦꯞꯂꯤꯕ ꯅꯥꯎꯕꯤꯗ ꯊꯣꯝꯃꯤ ꯅꯥꯎꯕꯤ ꯃꯈꯣꯡ ꯂꯩꯃꯥꯏꯗ ꯊꯦꯡꯗꯅ ꯂꯟꯊꯣꯏ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯜꯂꯛꯏ ꯂꯟꯊꯣꯏꯅ ꯊꯥꯗꯣ ꯑꯩꯕꯨ ꯊꯥꯗꯣ ꯋꯥꯏ ꯁꯦ ꯅꯥꯎꯕꯤ ꯊꯥꯗꯣ
नाकंदगी तमनाना लंथोय लंथोय हौगलुसे कईदौरगे लंथोय फुक हौगोतुना सोर फुइनी फुइनी होंदुना ले मागे अकोइबदा लिली पोइरेंगानबी स्वीटी लंचेनबी तमनाना येंगदुना लेरमे टेबलदगी बोतल अमा लौरुगा लंथोयदा पीरे पोइरेंगानबीना लंथोयसु इसिंग यावम अमा थक्लगा लाइबक्ति हुमांग अदो मखुतना तैथोए लंचेनबीना कईदौरगे मंगदा कई उरिनो लंथोय लंथोय वा nganglakte karisu tawde haibagu makok nomi tamnana farese tumnarase pung ani tadore ayuki warning bell su khinglaktuna haugatnare ngasidi nasan sagi room doina larik panaro second saturday nina school su chaloi asi haiduna warden chingna hainarakpade मखादा कुमथनद्रे मनी खुंबा कादा ताहा ताहा चंचिलक्तने लाइक पारिब ममानबसिंगदु दाइरे ओय बाय नहानगे अमा चिंगदा गाखुलक्पु नुपीदो बोरिसना करमबना आइसे बाय अस अमा अहिंगदा लंपाक्ता वानथाबिदो नाविदो ngarang boarding da siram lei makhoi loinam amukta daimine ha असोम तसुनी चिंखै गानमना तमले ngarang ahing oira male hojik principal su laore mani ga aigana makhada kumtharubada urakpane mama male yam ka phawi mapa dunaga school mai thani kaina yam ta hobani machi machi khudingi adugi wari hingakta phamduna wari taram bakriti magi pholok thokduna khagrasta टेक्स थाजिले खगरास मपान 12 लोइसलवाइना ओडिसागी मयोल लम ओइरिबा भुवनेश्वर चलनकी असुकी मतिक फजे टेम्पल सिटी हारगा सुखंगने खोडा डिस्ट्रिक्ट ले फना कन्न कपचरम्बा नाउबीगी ममामपा हाइसिंगबी केतुकिन मचिन मेंशनकी एग्जाम मया ओइबना छात्र सिंगदा अकाइबा लाकने हाइना हाइगी अमरोमदना मसा मतंदा सुसाइड तौजबो ओइबना वा कन्नसु हाइबा ngamlamde नुमिदा लाइक पाबा लोइनदुना चंगलकपदा कृतिना पोइरेबु कौरे पोइरेंगानबे से आइगी फोन से मतम खरा पायो नंग खगरासना वारी सानसे पोइरेना नंगदी नाकंदगी बोरिसना मागिबु अखोय मैम वाथी ngangnaraga leidusidi poire makok nomi कृतिदगी फोन दो ख्वांगदा तुमिन जेप्सनदुना तमना होइगा रूम तमना चंगले फमुंगदा पमथदुना टेक्स्ट थाजले आई पोइरेंगानबिने अमदुसु खुदकते रिप्लाई पिरे पोइरेना अदुदा लेइबदो नुंगाइब्रो नुंगाइते नंग उदबगी पोइरेना नोफेट तौबो उबदा लंथोइना तौ तौ अखोय संबीगे लाइक पाना पाना असी हाइदुना दिल्ली मखोयहुम नोकमिने खगरासना मखा तारे नोइगी नुपीरोंगिदो वारी तारे नंग फजना लेको सेक्शलो नथन नथनता लेगनो पोइरे मचिन खुमदुना नोकपगी इमोजी मा थाजले खगरासना फोटो खरा थाजिले पुरी जगन्नाथ टेम्पल कोनाक्सल टेम्पल चलुबगी फोटोनी थारकलिबदो पोइरेसु फोटो सिंगदुदा लब रिएक्ट तौसले खगरासना नंगसु हयंवाई पुबिदुनी भुवनेश्वर परसुमेश्वर टेम्पल मुक्तेश्वर लिंगराज कायना याम लय उड़ीसा स्टेट म्यूजियम पाक फज फजबा लोय येंगनदोइनी पोइरेंगानबिसु नोफेट तौबगी इमोजी मम थाजले खगरासना थेंगसे तुमो आइसु तुमगे पोइरेंगानबिसु गुड नाइट हाइदुना रिप्लाई पिरे असोमदना कैदौरी ngасidi sayen yaude pakpaga chingkhai nganbagani borisoi da khairuni haiduna ngasi su thoklai
असुम असुम लाक्पना रूम नंबर 9 यौरमदाइदा चिंखैना ए कईनो आदैसिदे पाकपसु उरे नुपीरोंगी बोर्डिंगी मथक्ता कनागुम्बा अमा हगतनदा चलिबदो पाकपना मीरो सारो सिबो मखोइनीना मुरुम मुरुम सोनदुना ngangnaribado borishoigi kada mayek singna tari noitina hais kanano murum murum sole mapanda amusnana mhaire kibide ko ai lakna no dumaina borisna pakpugi makhon malida mani khumana khangni dena ngasidi asi haiduna table de bottle ma paiduna thoki thong hanglakpagi makhonda anim khangna yengthore noiten boris amusna su thule noiten o haipa ani sigero noi pakpana bai asida kanano ma lei haiba tu punna yengthongmini mani khumana kadai kadai kaida leiba pakpa sekel ma pau panthadana रेलिंग लुमदा चेंथोक्तुनी येंगी उरे ngसागी नुपीदो लंपाक्ता मु हंगत अंदा चले पाकपन तुदु असिदा लेरे मखोइसु चंजले बोरिसना कना होइजानो नोइतेन मुहाइर कइनो मागिसे मोइसागे खतनरगा तुम्बा यादबगी थोगलै जालो मनी खोंबगी मुखुतगी बोतलदो noitin ta molle mira laire yenge asi haiduna bottle do makha da chaliba nupi du da thome nungchit ki saw mamag loina nupi du gi samdo haidore masa du su i loina dai mataw du da makhoi tarung makha da phamte chingkhai ngan mana kaino hauji ki du bo mani nang बुत ओइजाला साउ ममा लाकपदुदा यंखल रेलिंग अदुगी मपानदा लेपतुना मसा लेंगदबी मंगक ngakta कोइले लेरे मसा कंजनबा कोइचेन चेने अमगा मगा थोमजिने छन सादुना खुरु कुलगा रूम योंगनबा चंगने मखोइ तरुंगमा चेनचिनदुना थोंग लोंजिलमदागा फमुंगदा चोंखतके ngaiak laiba matung कादुगी थोंदो अमुक थिले अदु वा करिसु ngangnade तुमिन तुमिन लेने खुजिन खोटपगी मखोल अमुक तारे नोइतेना सोइद्रे ngasiदी आइखोइसु नुमित छुरे चंगक तोरे आइगे सापोसिना कमाइ तौनी बोरिसना ममित फैनियंग ले रूम मदुगी ब्लब सुमुतकी फमुंगी नाकंद लैरिबा चेयर अदुसु कनागुम्बा मन नोमदुना फंबगी मखोल तारकपदा मखोइ मसेन अमगा मगा कोनसिने अदु रूम मदुगी फेंदे कन्ना हाइरे मई मुतलगा फेन हुमलकपगी मखोल ताबदा खोंयादा लैरिबा फयुबसिंग अदो ताप ताप पाइदुन चिंखतलगा ममित उसिंदुना तुम्बा थेमखि अयुकी मॉर्निंग बेल दो येब याइखोमन रूम खुदिंगी चत्तुना हौदुई अदु कृति होगी रूम थोंग हांगदुना लेरंबा उबदा चंगसिनदुना येंगे मी मसिंग सुरमदबदुदा याइखोमन फमुंग अदुगी नाकंदा चैन कोक येदुन हंगले अनीदी कदाइदा चतख्रे कृति अविनाश होबले अविनाशना कैदौरगे सर मी सुद्रसे कदाइ चतख्रगे हाबनीने अनीदु सुकुमले खंगदिये सर निंगसिंगले ngarang ahin laknaruni haina thokibado अविनाशना कृतिदा चिरोन तौरे ओय सोइद्रे ngasi याइखोंबा चैदुगा याम साउना थोखि ब्रश तौबो लोरगा चंगलकपा सएना कई हाइरमिनो सारना कृतिना मुखुमले ngarang thokiba mahachandan anido adu hangiba chingkhai nganbaga pakpagana borisoi room dagi thuklakpado yaikhommana lakpaga
तंजा चाने है मीगी रूमदा कोचंग चंगदना नखु तिंगतो असी आइदना चैना अमुमुक फुरमे स्कूल चने अदु ngasi na aroi bu su oi gadore ISSLC exam tha gadore warden ching na sangduna chhatra singbu lairik ningthi na pal hana pung manga dhagut pado marida aduga tungdang lairik pabana pung 13 makai phawba oirame matamna asum haukhiduna exam hengdagi haugadore nganthoi yaikhomba belina lai jamadi tom thilna heng exam gi dam wish pir pung 13 makai taraktuna lairik paba lorega changnare switi di ngayak pa ki gaiduna makhoi rungi phamung manakta thariba chair du phamduna lairik par khudang gari du thangatuna yengli pung 12 min 13 chatlame mapanda mi yama kapagi makhol tare कीबदी की जाए अदु येंगुगे खन्ना पारंबा लाइक तो खुमजिंदुना थोंग हांगलगा थोले रेलिंग मपांदा लेप्तुना चटलिब नुपीदो उबुदा साउनाइरे कइनो सिबा तारे नंगो अंगांग मचारो करिसु खुमदबिदा कुमथरे अदुगा अमुक चटपा होखे ngaikhuo nangdi nan ke jude room number kya da lege अदुसु खुमदे लेप्तुना तता स्टेयर रूम द चटके अमुक सुइथि मथंत मुरुम मुरुम सोंजे खुमदबिगे तवे मना पंगजालो सिबो ngसाइगे नुपीदुना स्टेयर हे कुमथखिबगा मखोंग स्टेयर दुदा हेक थेंखिबगा नुपीदो मांगि ए कइनो कदादि चटखरगे स्वाइगो मांगिने क्लास 11 गे अंगांग को इरजालो येंगुगे दमसिदी माना कुमथरकपदा मखोई लाइरिक पाफमदुदम फमदुना लेरमे स्वीटीसु नुपीदुगी मनाक्ता चंगछिंदुना किट फमथै अदुगा वा हाइगाइन मया का थोरकपगा नुपीदो अमुक हगुतकी अदुगा लंपाक लोमदा थोखि स्वीटीसु तानबा लेप्थे चंचत चतुना नुपीदुगी मुखुतो ताप फारे अकनब साफू मद स्वीटीबु लाक्तुन इंथुरे अदुबु ngसाइगी सक्तमदो ओइखिद्रे नाउबीगी सक्तम ई तैरब मसा अदुगा उफुल वफुल तैरब मखोंग अदुगनि ओइरक्लिबदो स्वीटी मतिन कुट योले अदुगा हगुतुना चेनबा हवे अदुबु तुंगदगी साफू मना अमुक इल्ले खंगतु तुसले हौगतपा ngamdre करिगुंबा मसाद पाइसिले स्वीटी ज्ञान गाउदुना ताइ ngaya चंख्रे फत्रबदुगी थवाय चही कयादगी थिंगबा ngamlaktraba थवाय अदो चंख्रे मसा मथंदा थांग अमा पाइदुना मखुत्ता लेंथले कोना थंगदा थांग नमु थिंजनजदुना लैमाइदा ताकि एग्जाम नुमित ओइबना ngannna hugutnaduna lairik panare lancenbi tahata tamna hoigi rumda lai lancenbi lakpu ubada lanthoina lancenbi kaidorage kai khangdrage sweetie do aina hugulakpada lairamdiye tamnana kaino haisibo exam torumdai oibana kanasu thongnaraktabagi udabani warden da hairam laga मखोई नाना थोले लंपाकता तादुन लेबे स्वीटी दो उबदा लिलीना स्वीटी ने अया असी हाइदुना चंचले ओइरमले दु थवा याउद्रब स्वीटी गे हक्सा नानथोय लाइजगस थोले स्वीटी उबदा अदुगा एग्जाम हरमदाय खुदिंगे लैखिदब छात्रसिंग अदुबु निंगसिंगले लाइजना खुदकता कॉल तौदुना प्रिंसिपल बुसु कौई केतुकीना सिल्लांगदुना स्वीटीबु मयुमदा थिनखि नुमितुमा नुंगाइता एग्जाम थानाखि
एग्जाम हलक्लब मतुंग लंचेनबीदी कपले तमना लंथोय लिलीना थेमचिनबी नुंगदांगी लाइरिक पानरब मतुंग चंगनरे लंचेनबी तमना होइगे लैरसु यादे मथंदो ओइरबसु लैगे हाइन हाइरे सुइतीबु निंगसिंग अदुना मखोई रूमदा लैजगे हाइबदगी मखोइसु थिंगलुद्रे पुंग बारोगा मिनट कुनमरी चलकप द्वाइदने लंचेनबीना लैब रूम अदुगी थोंनाव अदुदा कनागुम्बा मना गोरो गोरो खोले लंचेनबी मिकअप थोले मंगदुना फम्मिंगे रूम अदुगी बलबदुसु तपना तपना हाइरे मपानदना कनागुम्बा मना कौरे लंचेनबी लंचेनबी थोंसे अमता हांगो कइनोमता हंगे सिगी आंसर से खंगद्रेबा अदुगिने लंचेनबीना होय होय लाके गायो असुमना थोंग अदु हांगतोक्ले कनासु लेरमदे स्वाई लावी अमुक हंदुना चंगे तौबदा मनुंगदगी थोंग अदु लोनसिल्ले मासु नमदु नेंगले थोंग अदु तंजा अदुदा रूम नंबर 11 रूमदगी मसम मना हुइथदुना नुपी अमा लाए लंचेनबी किमनबना लिली होइगी रूमदा चेंदुना थोंग अदु थिल्ले अदुबु तादे लाक्लिबा नुपीदुदी असुम असुम नक्सिल्लकपना वाशरूम रूमदा चंचिनखि लंचेनबीना वाशरूमदा चंगबगा मागी ममांगदा ngसागी नुपी अदो मखोंग लैमाइदा थेंगदना चंगसिल्लक्तुना मखौरी मेले अयुक्तनी रूम नंबर 15 दगी नुपी अमा वाशरूमदा कन्ना लाउरे थांगनब रूमगी मीसिंगसु मई मई चेंथोंगनरे तमना होइसु चेंथोरक्तुना वाशरूम रूमदा चंगे ई मयाम अमा मसादगी चाइथोक्तुना लैमाइदा तारिबा लंचेनबी उबदा पोइरिंगानबी ममाई खुमजिनतुना खांगे छात्रसिंग अदो साउनब हौरक्ले नुपारोमसु तारमी वारी पुंबा कृतिना खगरास्ता तमलम्मे पोइरिंगानबी खनबदा पाखतुना मपादा कॉल तौई पाइरक्ते फमदुना मपाना कॉल बैक तौरप ngaine ngaine ningsingle मिकुपतो खगरासना बोर्डिंग तगी थोख्रब मतुंग चलमदाई उन्नसी आइदुना पोइरिंगानबीसु मसा ngamde हाइजिनदुना युमदा लैबा मतमदा मखोयनी मोइरांगदा कोइबा चतखिबा नुमित्तो खगरासना नंगसु तुये फजना लोइसिलो आइसु लोइसिनगे सेक्शनना लैयो ngauसिनगनो पोइरिंगानबीना पीरा चेंदुना मङोंदा येंगलकपा उबदाइरे कपकनो हयेंवाई आई थुक्लकांदा इबानी मुक कोइबा चत्तोइने ऑस्ट्रेलिया दगा पुबीदुनी मागी फागीदा पोइरे नोक्थोरे कॉल लापगी रिंगटोनदुदा ग्यान तारे मपागी कॉलनी लाक्लिबदो मासु पाइखले सनान चौबने थोइबा कैदौरगी चाबो कई वाटलगे खगरासना मपाबु कौरे बाबा हायु हायु इचागे पांबदो करीनो खगरासना वारी पुंबा अमत चिथदना मपाद लिरे बाबा आइसु सिदा तुयेबसे फजना लोइसलके अइन हाइरिसे याबियो फनबा अमता सिनबियोबा अखो स्कूल की प्रिंसिपल दो मा सोइदना खंगलमगनी सना जावबना फरे फरे इपा फनबा सिलगे मपागी मोंग खंगबा खगरास फागी तौरे अदुनेबा नमौ नुपीना बुतका लैमिनरगा अइना कमाइना पाखलइदुइनो सनान जाव कन्ना नोले खगरासना नत्र बाबा होइने होइने सनान जावबनसु पोइरिबु मसक खंगी नुंगसी अदुबु स्कूलदा कौखत्तुना इकाइबा पी हाइबदुगी साउखिबनी असुमना सनान जावबना मी थादोक्तुना केतुगी मचानुपाबु क्वेश्चन सिनदुना फारमे एग्जाम मनुंगसु ओइरि सनान जावबना केतुकीदा पाउ पीदुना हौजिंगमा स्कूलदा लाउ हाइखि
ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ ꯃꯆꯥꯒꯤꯗꯃꯛ ꯀꯦꯇꯨꯀꯤꯁꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯁꯅꯥꯟꯖꯥꯎꯕ ꯃꯥꯒꯤ ꯃꯤ 2 ꯑꯃꯒ ꯃꯥꯏꯕꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥꯟꯖꯥꯎꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯏꯒꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯦ 12 ꯑꯦꯛꯖꯥꯝ ꯇꯧꯔꯝꯗꯥꯏꯗꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯣꯅꯥ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯇꯣꯞꯄꯔ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯍꯩ 12 ꯑꯦꯛꯖꯥꯝꯗ 1 to 5 ꯄꯣꯖꯤꯁꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡ ꯑꯁꯥ ꯇꯧꯅꯩ ꯃꯣꯅꯥ ꯊꯥ 2ꯃꯨꯛ ꯅꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯦ ꯑꯗꯨꯅ ꯂꯥꯡꯂꯦꯟꯅ ꯈꯔ ꯍꯦꯟꯈꯤ ꯂꯥꯡꯂꯦꯟꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯒꯅꯤ ꯑꯦꯛꯖꯥꯝꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯁꯤꯡꯗ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯣꯅꯥꯒꯤ ꯃꯌꯥꯝꯕ ꯉꯝꯕꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃꯗ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯅꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈꯤꯕꯅ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ ꯃꯣꯅꯥꯒ ꯂꯥꯡꯂꯦꯟꯒ ꯔꯨꯝ ꯄꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯨꯝ ꯑꯃꯗ ꯃꯤ 2ꯗꯒꯤ ꯍꯦꯟꯅ ꯂꯩꯍꯜꯂꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯅꯤ ꯔꯨꯝ ꯑꯃꯗ ꯃꯤ 5 ꯂꯩꯍꯜꯂꯛꯄ ꯃꯣꯅꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯨꯃꯤꯠꯇꯣ ꯂꯥꯡꯂꯦꯟ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯣꯏ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯉꯝꯕ ꯎꯕꯗ ꯇꯨꯡ ꯈꯔ ꯍꯜꯂꯤ ꯉꯝꯕꯁꯨ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯑꯁꯨꯝ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯄꯥꯛꯅ 2ꯔꯛ ꯊꯥꯖꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯏ ꯔꯨꯝ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯥꯆꯤꯟꯗ ꯂꯩꯕ ꯌꯣꯠ ꯑꯗꯣ ꯄꯨꯊꯣꯔꯛꯏ ꯃꯣꯅꯥꯒ ꯂꯥꯡꯂꯦꯟꯒꯅ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯆꯥꯕꯒꯤꯅꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯌꯣꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯖꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨꯗ ꯏꯟꯊꯈꯤ ꯑꯁꯨꯝꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨꯒ ꯇꯧꯔꯒ ꯂꯥꯡꯂꯦꯟꯕꯨ ꯐꯨꯝꯖꯤꯟꯈꯤ ꯀꯦꯇꯨꯀꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯁꯤꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯤꯍꯟꯗꯨꯅ ꯋꯥꯔꯤꯁꯦ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯀꯔꯝꯅ ꯍꯥꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯗꯦꯟ ꯑꯃ ꯂꯩ ꯉꯥꯟꯊꯣꯏ ꯀꯧꯕꯤ ꯃꯥꯅ ꯊꯪꯅꯕ ꯔꯨꯝꯒꯤ ꯋꯥꯜꯒꯤ ꯑꯍꯣꯕꯗꯒꯤ ꯎꯍꯧꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯀꯞꯈꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯁ꯭ꯀꯨꯜꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯁꯅꯥꯟꯖꯥꯎꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯃꯩ ꯊꯥꯗꯣꯛꯂꯕ ꯇꯨꯡꯗ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯂꯣꯏꯅ ꯈꯨꯔꯨꯝꯃꯟꯁꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯣꯝꯗꯗꯤ ꯍꯧꯔꯦ ꯑꯃꯨꯛ ꯄꯣꯏꯔꯦꯉꯥꯟꯕꯤꯗꯤ ꯀꯤꯕꯅ ꯀꯞꯄꯦ ꯃꯄꯥꯟꯗꯅ ꯊꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯟꯕ ꯂꯦꯞꯇꯦ ꯇꯝꯅ ꯂꯤꯂꯤ ꯂꯟꯊꯣꯏꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯁꯨꯝ ꯊꯤꯜꯂꯝꯕꯗꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯍꯥꯡꯗꯣꯔꯛꯑꯦ ꯂꯟꯊꯣꯏꯅ ꯀꯟꯅ ꯂꯥꯎꯏ ꯊꯪꯅꯕ ꯔꯨꯝꯒꯤ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯄꯒ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ ꯂꯣꯏꯅꯃꯛ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯨꯝꯕꯅꯤ ꯉꯁꯤꯗꯤ ꯅꯥꯎꯕꯤꯒꯤ ꯁꯛꯇꯝꯅꯤ ꯏ ꯇꯩꯔꯕ ꯃꯁꯥꯅꯤ ꯃꯁꯝ ꯃꯅꯥ ꯍꯨꯏꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯏ ꯇꯝꯅ ꯄꯣꯏꯔꯦ ꯂꯤꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯞꯂꯤ ꯇꯦꯕꯜꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯃꯅ ꯊꯣꯝꯂꯨꯏ ꯂꯟꯊꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ ꯃꯈꯣꯡ ꯂꯩꯃꯥꯏꯗ ꯊꯦꯡꯗꯅ ꯆꯪꯁꯤꯜꯂꯛꯏ ꯂꯟꯊꯣꯏꯒꯤ ꯃꯈꯧꯔꯤ ꯄꯥꯏꯒꯦ ꯇꯧꯕꯒ ꯑꯁꯣꯝꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯃꯩ ꯊꯥꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤ ꯅꯨꯄꯤ ꯑꯗꯣ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯥꯡꯈꯤ
ꯇꯟꯖꯥꯗꯨꯗ ꯋꯥꯔꯗꯦꯟꯁꯤꯡꯅ ꯁꯥꯇ꯭ꯔ ꯄꯨꯝꯕ ꯃꯈꯥꯗ ꯀꯨꯝꯊꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯄꯥꯔꯣꯝꯒꯤꯁꯨꯅꯤ꯫ ꯃꯥꯏꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯈꯣꯏꯔꯝꯂꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯖꯥꯝꯁꯨ ꯊꯥꯅꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯩ ꯀꯞꯅꯗꯨꯅ ꯑꯣꯖꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯈꯒꯔꯥꯁꯨ 12 ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯟꯖꯥꯎꯕ, ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯂꯥꯛꯏ ꯃꯣꯏꯔꯥꯡꯗ꯫ ꯁꯅꯥꯟꯖꯥꯎꯕ, ꯇꯝꯐꯥ, ꯑꯊꯧꯕ, ꯂꯩꯁꯅꯥ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯈꯒꯔꯥꯖꯒ ꯄꯣꯏꯔꯩꯒꯁꯨ ꯅꯥꯀꯟ ꯑꯃꯗ ꯁꯥꯔꯤ꯫ ꯄꯣꯏꯔꯩꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯗꯒꯤ ꯑꯣꯗꯤꯁꯥ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯀꯩꯅꯣ ꯌꯥꯝ ꯄꯨꯟꯅ ꯌꯦꯡꯍꯟꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ? ꯈꯒꯔꯥꯁꯨ ꯀꯥꯎꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯣꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯗ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯧꯕꯤꯃꯜ ꯈꯪꯗꯣꯛꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ꯫